ꯃꯃꯥꯡꯉꯩꯒꯤ ꯃꯇꯝꯅꯤ ꯂꯩꯕꯥꯛ ꯑꯁꯤ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯕꯁꯨ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤ ꯃꯅꯤꯡꯇꯝꯅ ꯅꯨꯡꯉꯥꯏꯅ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕꯇ ꯇꯧꯗꯨꯅ ꯂꯩꯅꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯨꯔꯤꯛꯂꯥꯏꯒꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯐꯥꯏꯕꯣꯛꯅꯤ꯫ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯒꯤ ꯃꯃꯤꯡꯅ ꯑꯃꯅ ꯊꯣꯏꯅꯨ ꯑꯃꯅ ꯊꯣꯏꯍꯦꯟꯕꯤ ꯀꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯉꯥꯎ ꯌꯥꯝꯅ ꯊꯤꯔꯝꯃꯤ, ꯅꯨꯄꯥ ꯃꯆꯥ ꯑꯃꯒꯨꯝꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯃꯅꯥꯏ ꯃꯁꯦꯜ ꯃꯌꯥꯝꯒ ꯂꯝ ꯌꯦꯡꯕ ꯊꯣꯔꯛꯂꯝꯃꯤ꯫ ꯊꯣꯏꯅꯨ, ꯌꯦꯡꯉꯨꯅꯦ, ꯑꯥꯗ ꯆꯐꯨ ꯁꯥꯔꯒ ꯂꯩꯔꯤꯕ ꯇꯝꯕ ꯅꯨꯄꯥꯁꯤ ꯌꯦꯡꯉꯨꯅꯤꯅ ꯑꯝꯇ, ꯃꯃꯥꯏꯁꯦ ꯂꯩꯈꯣꯝ ꯉꯥꯛꯇ ꯉꯥꯏꯔꯦ ꯃꯤꯇꯨ꯫ ꯊꯣꯏꯅꯨꯗꯨ ꯊꯣꯏꯍꯦꯟꯕꯤꯅ ꯃꯈꯨꯠ ꯊꯤꯜꯂꯤꯕ ꯑꯗꯣꯝꯗ ꯌꯦꯡꯉꯤ꯫ ꯃꯥꯁꯨ ꯅꯣꯛꯃꯤ ꯈꯣꯟꯖꯦꯜ ꯈꯔ ꯍꯧꯔꯞ ꯇꯧꯔꯒ ꯅꯨꯄꯥ ꯑꯗꯨꯗ ꯍꯥꯏꯅꯤ ꯍꯥꯏꯔꯣꯏ ꯈꯪꯗꯅ ꯍꯥꯏꯔꯨꯏ, "ꯑꯣ ꯆꯐꯨ ꯁꯥꯔꯤꯕ ꯇꯝꯕ ꯅꯨꯄꯥ, ꯅꯍꯥꯛꯄꯨ ꯁꯣꯝꯗ ꯑꯝꯇ ꯌꯦꯡꯕꯤꯔꯛꯑꯣ꯫ ꯀꯔꯤꯅꯣ, ꯅꯪꯒꯤ ꯅꯃꯥꯏ ꯑꯗꯨꯗ ꯂꯩꯈꯣꯝ ꯉꯥꯛꯇ ꯉꯥꯏꯔꯦ." ꯅꯨꯄꯥ ꯑꯗꯨ ꯍꯟꯅ ꯇꯨꯅ ꯌꯦꯡꯂꯛꯇꯦ꯫ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩ꯫ ꯃꯍꯥꯛꯅ ꯁꯥꯗꯨꯅ ꯊꯝꯂꯤꯕ ꯆꯐꯨ ꯃꯆꯥꯁꯤꯡ ꯑꯗꯨꯗ ꯄꯨꯟꯅ ꯌꯦꯡꯂꯒ ꯃꯁꯤꯡꯁꯨ ꯊꯤꯔꯤ꯫ ꯊꯣꯏꯅꯨ ꯃꯈꯨꯠꯇ ꯂꯩꯇꯨꯝ ꯑꯆꯧꯕ ꯑꯃ ꯄꯥꯏꯔꯒ ꯅꯨꯄꯥ ꯑꯗꯨꯗ ꯂꯪꯅꯅꯕ ꯀꯟꯅ ꯇꯧꯔꯤ꯫ ꯊꯣꯏꯍꯦꯟꯕꯤꯅ ꯃꯗꯨ ꯎꯔꯗꯨꯅ, "ꯍꯦ, ꯀꯩꯅꯣ ꯅꯪ ꯇꯧꯏꯗꯨꯕꯣ? ꯇꯧꯅꯨꯀꯣ, ꯃꯤꯅ ꯌꯥꯝ ꯋꯥꯅ ꯁꯥꯖꯔꯒ ꯀꯥꯔꯟ ꯇꯥꯔꯨꯅꯨꯀꯣ꯫ ꯑꯃꯨꯛ ꯀꯥꯏ ꯈꯣꯠꯇꯅ ꯇꯧꯔꯗꯤ ꯃꯗꯣ ꯐꯔꯛ ꯇꯥꯅꯤ꯫ ꯅꯪ ꯑꯩꯅ ꯁꯥꯕ ꯍꯩꯕꯁꯨ ꯅꯠꯇꯦ꯫ ꯂꯥꯡꯒꯅꯨ, ꯅꯪ ꯑꯁꯦ ꯃꯤꯅ ꯀꯧꯔꯒ ꯈꯨꯝꯗ꯭ꯔꯤꯁꯦ ꯌꯥꯝ ꯎꯁꯤꯠꯇꯦꯕ꯫ ꯑꯩꯈꯣꯏꯁꯦ ꯀꯅꯥꯅꯣ ꯈꯪꯗ꯭ꯔꯕ ꯃꯥꯜꯂꯦꯃ꯫ ꯊꯕꯛ ꯇꯧꯒꯦ ꯑꯩ ꯌꯦꯡꯉꯨ, ꯅꯪ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯌꯨ." ꯊꯣꯏꯍꯦꯟꯕꯅ ꯋꯥ ꯂꯥꯡ ꯉꯥꯡꯕ ꯅꯪꯍꯧꯗꯦ꯫ ꯊꯣꯏꯅꯨꯗꯨ ꯂꯩꯇꯨꯝ ꯑꯗꯨ ꯅꯨꯄꯥ ꯑꯗꯨ ꯇꯝꯅ ꯂꯪꯈꯤ꯫ ꯅꯨꯄꯥ ꯑꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯃꯈꯣꯏꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ, ꯑꯗꯨꯒ ꯑꯃꯨꯛ ꯃꯥꯅ ꯋꯥꯅ ꯁꯥꯖꯗꯨꯅ ꯊꯝꯂꯤꯕ ꯆꯐꯨ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯌꯦꯡꯂꯛꯏ꯫ ꯅꯨꯄꯥ ꯑꯗꯨ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯅ ꯊꯣꯏꯅꯨ ꯍꯣꯏ ꯇꯝꯅ ꯒꯝ ꯂꯥꯛꯂꯤ꯫ ꯊꯣꯏꯍꯦꯟꯕꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯈꯔ ꯇꯞꯂꯞꯅ, "ꯅꯪꯁꯦ ꯀꯃꯥꯏꯅ ꯉꯥꯡꯅꯗꯣꯏꯅꯣ ꯑꯩꯕꯨ? ꯅꯠꯇꯦ, ꯅꯨꯄꯥ ꯑꯁꯤ ꯁꯥꯎꯅ ꯑꯩꯈꯣꯏ ꯇꯝꯅ ꯂꯥꯛꯑꯦ ꯍꯥꯏꯕ ꯅꯪꯕꯨ? ꯀꯔꯤꯅꯣꯕ ꯅꯪꯅ ꯇꯧꯔꯤꯗꯨꯕꯣ? ꯅꯈ꯭ꯋꯥꯡꯒ ꯃꯦꯠꯂꯒ ꯌꯦꯡꯉꯣ, ꯇꯨꯃꯤꯟꯅ ꯌꯦꯡꯉꯣ, ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯌꯨ, ꯑꯩ ꯇꯧꯒꯦ ꯌꯦꯡꯉꯣꯁꯦ." ꯅꯨꯄꯥ ꯑꯗꯨ ꯈꯣꯟꯖꯦꯜ ꯈꯔ ꯀꯜꯂꯞ ꯇꯧꯅ ꯉꯥꯡꯂꯛꯏ꯫ "ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯏꯕꯦꯝꯃ ꯍꯣꯏꯕꯨ ꯅꯃꯤꯠꯄꯨ ꯄꯥꯟꯗ꯭ꯔꯕꯣ? ꯑꯩꯅ ꯋꯥꯅ ꯁꯥꯖꯕ ꯆꯐꯨ ꯃꯆꯥꯁꯦ ꯂꯣꯏꯅ ꯊꯨꯒꯥꯏꯔꯤꯕꯁꯤꯕꯨ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕꯤꯒꯦ? ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯕꯁꯨ ꯑꯗꯨꯝ ꯇꯥꯛꯄꯤꯌꯨ, ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ꯫ ꯉꯔꯥꯡꯗꯒꯤ ꯑꯩꯅ ꯑꯍꯤꯡ ꯇꯨꯝꯂꯛꯇꯅ ꯁꯥꯖꯔꯛꯄꯅꯤ꯫ ꯍꯌꯦꯡ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯂꯥꯛꯇꯨꯅ ꯂꯣꯏꯅ ꯂꯧꯈꯤꯒꯗꯕ ꯉꯥꯛꯇꯅꯤ꯫ ꯑꯩꯒꯤ ꯏꯃꯥꯅ ꯋꯥꯅ ꯁꯥꯖꯕ ꯆꯐꯨꯁꯤꯡ ꯑꯁꯤꯁꯨ ꯂꯣꯏꯅ ꯀꯥꯏꯔꯦ." ꯊꯣꯏꯅꯨꯗꯨ ꯀꯔꯦꯝꯅꯅ ꯍꯥꯏꯔꯛꯏ, "ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯩꯅ ꯅꯪꯒꯤ ꯆꯐꯨꯁꯦ ꯊꯨꯒꯥꯏꯒꯦꯅ ꯊꯨꯒꯥꯏꯈꯤꯕ꯭ꯔꯣ ꯍꯥ? ꯃꯤ ꯁꯣꯏꯗꯅ ꯄꯥꯟꯈꯤꯕꯁꯤꯕꯨ ꯑꯩꯅꯔꯣ? ꯌꯥꯝ ꯅꯨꯄꯤꯗꯧꯅ ꯀꯣꯊꯗꯅ ꯉꯥꯡꯂꯛꯀꯅꯨꯀꯣ꯫ ꯅꯨꯄꯥꯅ ꯌꯥꯝ ꯍꯩꯅꯗꯦ꯫ ꯕꯦꯕꯥꯔ ꯑꯃ ꯏꯔꯩ ꯂꯩꯇꯦ ꯅꯪꯁꯦ꯫ ꯑꯩꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯅꯪ ꯈꯪꯗ꯭ꯔꯕꯣ?" ꯅꯨꯄꯥ ꯑꯗꯨ ꯅꯨꯄꯤ ꯑꯅꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ, ꯑꯗꯨꯒ ꯅꯥꯀꯟ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯃꯁꯦꯟꯁꯤꯡ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯝ ꯈꯪꯂꯦ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯐꯥꯏꯕꯣꯛ ꯑꯅꯤꯗꯨꯅꯤ ꯍꯥꯏꯕ꯫ ꯑꯗꯨꯕꯨ ꯊꯣꯏꯅ ꯀꯔꯤꯁꯨ ꯈꯟꯖꯤꯜꯂꯨꯗꯦ, ꯌꯥꯝꯅ ꯆꯤꯡꯂꯦꯝꯅ ꯍꯥꯏꯔꯛꯏ, "ꯑꯩꯍꯥꯛ ꯈꯪꯖꯩ, ꯑꯗꯨꯕꯨ ꯑꯩꯒꯤ ꯆꯐꯨꯁꯤꯡ ꯑꯁꯦ ꯀꯥꯏꯔꯤꯕ ꯑꯁꯤꯒꯤ ꯃꯃꯜ ꯄꯤꯔꯝꯃꯨ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯏꯅꯤꯡꯊꯧꯗ ꯋꯥꯀꯠꯀꯅꯤ." "ꯀꯔꯤ ꯍꯥꯏꯕ? ꯑꯩꯒꯤ ꯏꯄꯥ ꯏꯕꯨꯡꯉꯣꯗ ꯋꯥꯀꯠꯇꯣꯏꯕ? ꯅꯪꯅ? ꯑꯗꯨꯁꯨ ꯍꯨ ꯃꯆꯥ ꯑꯃ ꯑꯅꯤꯈꯛ ꯀꯥꯏꯕꯒꯤ? ꯅꯪꯅ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯂꯒ ꯋꯥꯀꯠꯇꯣꯏꯅꯤꯅꯦ? ꯅꯨꯄꯥ ꯃꯆꯥ, ꯁꯦ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ꯫ ꯅꯪꯅ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯇꯨꯅ ꯑꯔꯦꯝꯕꯗ ꯃꯇꯝ ꯃꯥꯡꯍꯟꯗꯣꯏ ꯁꯔꯨꯛ ꯆꯐꯨ ꯀꯥꯏꯔꯤꯁꯤꯡꯁꯦ ꯑꯁꯤꯁꯦ ꯑꯅꯧꯕ ꯑꯃ ꯑꯗꯨꯝ ꯁꯥꯗꯣꯛꯎ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯏꯅꯨꯗꯨ ꯒꯝ ꯆꯠꯈꯤ꯫ ꯃꯅꯥꯏ ꯃꯁꯜ ꯈꯔ ꯏꯟꯅꯈꯤ꯫ ꯊꯣꯏꯍꯦꯟꯕꯤꯅ ꯇꯞꯅ ꯏꯪꯅ ꯑꯁꯨꯝꯅ ꯃꯣꯡ ꯍꯥꯗꯅ ꯍꯥꯏꯔꯛꯏ, "ꯁꯥꯎꯕꯤꯅꯨ, ꯃꯥꯁꯦ ꯈꯔ ꯋꯥꯉꯥꯡ ꯊꯤꯕꯅꯤ꯫ ꯑꯩꯒꯤ ꯏꯄꯥ ꯅꯤꯡꯊꯧꯅꯁꯨ ꯈꯔ ꯀꯦꯊꯣꯛꯅ ꯊꯝꯖꯕꯅꯤ꯫ ꯑꯗꯣ ꯁꯣꯝꯒꯤ ꯀꯥꯏꯈ꯭ꯔꯕ ꯆꯐꯨꯁꯤꯡ ꯑꯁꯤꯒꯤ ꯃꯃꯜ ꯍꯥꯏꯕꯗꯣ ꯑꯩ ꯄꯤꯖꯔꯝꯂꯒꯦ꯫ ꯌꯥꯝꯕ ꯌꯥꯝꯗꯕꯗꯤ ꯑꯩ ꯈꯪꯖꯗ꯭ꯔꯤ, ꯃꯔꯝꯗꯤ ꯑꯩ ꯑꯁꯨꯝꯅ ꯊꯣꯛꯀꯅꯤ ꯈꯪꯂꯨꯗꯕꯅ ꯁꯦꯜ ꯊꯨꯝ ꯌꯥꯝꯅ ꯄꯨꯖꯔꯛꯇꯦ꯫ ꯈꯔ ꯈꯖꯤꯛ ꯏꯈꯨꯠꯇ ꯄꯥꯏꯔꯛꯂꯤꯕ ꯑꯁꯦ ꯂꯧꯕꯤꯌꯨ, ꯂꯥꯟꯅ ꯈꯟꯕꯤꯒꯅꯨꯀꯣ." ꯑꯁꯤ ꯍꯥꯏꯔꯒ ꯁꯦꯜ ꯈꯔ ꯄꯤ꯫ ꯊꯣꯏꯍꯦꯟꯕꯤꯗꯨ ꯅꯨꯄꯥ ꯑꯗꯨꯅ ꯃꯊ꯭ꯋꯥꯏ ꯋꯥꯖꯕ ꯑꯗꯨ ꯎꯕꯗ ꯃꯈꯨꯠ ꯈꯨꯠꯁꯥꯗ ꯇꯔꯪ ꯁꯤꯔꯤꯕ ꯈꯨꯗꯣꯞ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯄꯤꯔꯛꯏ꯫ ꯃꯗꯨ ꯎꯕꯗ ꯅꯨꯄꯥ ꯑꯗꯨꯅ ꯕꯦꯕꯥꯔ ꯂꯩꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯔꯥꯖꯀꯨꯃꯥꯔꯤ, ꯀꯔꯤꯅꯣ ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯨ꯫ ꯄꯤꯔꯤꯕ ꯈꯔ ꯑꯁꯤꯅ ꯌꯥꯔꯒꯅꯤ꯫ ꯑꯩ ꯅꯍꯥꯛꯀꯤ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯑꯁꯦ ꯂꯧꯕ ꯉꯝꯖꯔꯣꯏ꯫ ꯃꯗꯣ ꯑꯩꯒꯤ ꯏꯐꯝꯗ ꯂꯩꯕꯗ ꯃꯇꯤꯛ ꯆꯥꯗꯦ꯫ ꯑꯩꯒꯤ ꯆꯐꯨ ꯃꯆꯥ ꯈꯔ ꯑꯁꯤga ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯑꯁꯤꯒ ꯆꯥꯡꯗꯝꯅꯕ ꯌꯥꯗꯦ."
ꯊꯣꯏꯍꯦꯟꯕꯤꯅ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯐꯔꯦꯅꯦ ꯑꯗꯨꯗꯤ, ꯑꯗꯣ ꯅꯍꯥꯛꯄꯨ ꯀꯔꯤ ꯃꯤꯡ ꯀꯧꯒꯦ? ꯀꯗꯥꯏꯋꯥꯏꯗꯒꯤꯅꯣ? ꯉꯁꯥꯏ ꯍꯥꯏꯐꯦꯠ ꯍꯥꯏꯈꯤꯕꯗꯗꯤ ꯏꯃꯥꯅ ꯁꯥꯕ ꯆꯐꯨ ꯍꯥꯏꯅꯁꯨ ꯍꯥꯏꯈꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ, ꯑꯣꯍꯣ, ꯑꯩꯒꯤ ꯏꯃꯥꯅ ꯋꯥꯅ ꯁꯥꯖꯕꯅꯤ ꯆꯐꯨꯁꯦ꯫ ꯍꯟꯗꯛ ꯏꯃꯥꯗꯣ ꯃꯁꯥ ꯈꯔ ꯉꯝꯗ꯭ꯔꯤ, ꯑꯗꯨꯅ ꯑꯩꯅ ꯑꯣꯏꯅ ꯏꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯖꯕꯅꯤ꯫ ꯑꯗꯣ ꯍꯌꯦꯡꯁꯦ ꯆꯐꯨ ꯃꯆꯥꯁꯤꯡ ꯑꯁꯦ ꯂꯧꯕ ꯂꯥꯛꯀꯗꯕ ꯃꯤ ꯂꯩꯌꯦꯕ, ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯏꯃꯨꯡꯒꯤ ꯃꯤꯅꯤ꯫ ꯍꯌꯦꯡ ꯄꯤꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯤꯒꯗꯕꯁꯤꯡ ꯑꯗꯨꯗꯤ ꯂꯣꯏꯅ ꯀꯥꯏꯔꯤ, ꯀꯥꯏꯍꯧꯗꯕ ꯈꯔ ꯑꯁꯤꯅꯕꯨ ꯀꯔꯤ ꯇꯧꯔꯨꯅꯤ? ꯅꯨꯄꯥ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯗꯨꯗ ꯊꯣꯏꯍꯦꯟꯕꯤꯗꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯊꯣꯏꯍꯦꯟꯕꯤꯅ ꯋꯥ ꯃꯈꯥ ꯇꯥꯅ ꯍꯥꯏꯒꯦ ꯍꯦꯛ ꯇꯧꯕꯒ ꯊꯣꯏꯅꯨꯅ ꯂꯥꯞꯇꯛꯅ ꯊꯣꯏꯍꯦꯟꯕꯤꯕꯨ ꯀꯧꯔꯛꯏ꯫ ꯑꯣ, ꯑꯗꯨꯗ ꯀꯔꯤꯃꯨꯛ ꯇꯧꯔꯤꯒꯦ? ꯅꯨꯄꯥꯗꯨꯒ ꯀꯔꯤ ꯋꯥꯔꯤ ꯁꯥꯔꯤꯅꯣ? ꯂꯥꯛꯑꯣ ꯁꯠ-ꯁꯠ꯫ ꯅꯨꯄꯥ ꯑꯗꯨ ꯊꯣꯏꯅꯨꯗ ꯃꯃꯤꯠ ꯄꯩꯔꯞ ꯌꯦꯡꯉꯤ꯫ ꯊꯣꯏꯍꯦꯟꯕꯤꯅ, ꯃꯉꯥꯎ ꯈꯔ ꯊꯤꯕꯅꯤ, ꯁꯥꯎꯕꯤꯅꯨꯀꯣ꯫ ꯑꯗꯣ ꯑꯩꯁꯨ ꯆꯠꯂꯒꯦ꯫ ꯅꯪ ꯍꯌꯦꯡꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯒꯗꯕ ꯅꯠꯇ꯭ꯔꯣ? ꯂꯩꯒꯅꯤ꯫ ꯊꯣꯏꯍꯦꯟꯕꯤꯗꯨ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨ ꯃꯥꯒꯤ ꯆꯐꯨ ꯁꯥꯐꯝꯂꯣꯝꯗ ꯆꯪꯗꯨꯅ ꯀꯥꯏꯈ꯭ꯔꯕ ꯆꯐꯨ ꯃꯆꯥꯁꯤꯡ ꯑꯗꯨꯕు ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯊꯣꯏꯍꯦꯟꯕꯤꯅ ꯄꯤꯔꯝꯕ ꯁꯦꯜ ꯑꯗꯨꯗ ꯑꯃꯨꯛꯁꯨ ꯌꯦꯡꯉꯤ, ꯑꯗꯨꯒ ꯑꯁꯨꯝꯅ ꯇꯞꯅ ꯁꯣꯜꯂꯤ꯫ ꯄꯨꯔꯦꯜ, ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯊꯤꯈ꯭ꯔꯦꯗꯀꯣ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯊꯣꯏꯅꯨꯗꯤ ꯉꯟꯇꯥ ꯇꯨꯝꯈꯤꯔꯝꯃꯤ꯫ ꯊꯣꯏꯍꯦꯟꯕꯤꯗꯣ ꯉꯁꯥꯏ ꯄꯨꯔꯦꯜꯒꯤ ꯑꯋꯥꯕ ꯁꯛꯇꯝ ꯑꯗꯣ ꯃꯤꯠꯇ ꯑꯗꯨꯝ ꯎꯗꯨꯅ ꯂꯩꯔꯤ꯫ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯗꯨꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯊꯣꯛꯂꯛꯏ꯫ ꯇꯨꯃꯤꯟꯅ ꯀꯅꯥ ꯈꯪꯍꯟꯗꯅ ꯃꯈꯣꯏꯒꯤ ꯂꯩꯁꯤꯡ ꯊꯥꯐꯝ ꯅꯤꯡꯊꯤꯅ ꯁꯦꯝꯗꯨꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯏ꯫ ꯅꯤꯡꯊꯧ ꯃꯅꯥꯏ ꯃꯁꯦꯟ ꯃꯈꯣꯏꯕꯨ ꯉꯥꯛꯂꯤꯕꯁꯤꯡ ꯑꯗꯨꯗꯤ ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯣꯏꯕꯅ ꯂꯣꯏꯅ ꯇꯨꯝꯅꯈꯤꯔꯝꯃꯤ꯫ ꯊꯣꯏꯍꯦꯟꯕꯤꯗꯣ ꯂꯩꯕꯥꯛ ꯈꯔ ꯂꯧꯔꯨꯔꯒ ꯅꯤꯡꯊꯤꯅ ꯊꯝꯃꯤ꯫ ꯃꯈꯣꯏꯒꯤꯁꯨ ꯒꯝꯂꯥ ꯁꯥꯅꯅꯕ ꯃꯤꯑꯣꯏ ꯈꯔ ꯊꯝꯂꯝꯃꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯂꯩꯅ ꯂꯩꯅ ꯊꯣꯏꯍꯦꯟꯕꯤ ꯃꯈꯣꯏꯗ ꯍꯥꯏꯗꯕꯤꯗ ꯂꯣꯟꯅ ꯃꯥꯅ ꯆꯐꯨ ꯃꯆꯥ ꯈꯔ ꯁꯥꯕ ꯍꯧꯔꯛꯏ꯫ ꯄꯨꯔꯦꯜꯒꯤ ꯆꯐꯨꯁꯤꯡ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅꯕ ꯃꯑꯣꯡꯗ ꯊꯣꯏꯍꯦꯟꯕꯤ ꯑꯍꯤꯡ ꯇꯨꯝꯗ ꯆꯐꯨ ꯃꯆꯥꯁꯤꯡ ꯑꯗꯨ ꯁꯥꯗꯨꯅ ꯂꯩꯔꯤ꯫ ꯅꯣꯡ ꯉꯥꯟꯐꯨ ꯇꯧꯔꯛꯄ ꯑꯗꯨꯋꯥꯏꯗ ꯅꯤꯡꯊꯤꯅ ꯅꯥꯟꯅ ꯁꯥꯔꯕ ꯆꯐꯨ ꯃꯆꯥꯁꯤꯡ ꯑꯗꯨ ꯊꯝꯂꯝꯃꯤ꯫ ꯃꯆꯤ ꯑꯃꯗ ꯀꯅꯥ ꯈꯪꯍꯟꯗꯅ ꯃꯈꯨꯠ ꯃꯁꯥ ꯍꯥꯝꯗꯣꯛꯇꯨꯅ ꯀꯅꯥ ꯈꯪꯍꯟꯗꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯇꯨꯃꯤꯟꯅ ꯍꯤꯞꯊꯈꯤꯔꯝꯃꯤ꯫ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯃꯃꯤꯠ ꯑꯗꯨꯁꯨ ꯎꯏꯁꯤꯟꯈꯤ꯫ ꯁꯣꯝꯗ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯄꯨꯔꯦꯜꯗꯣ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯑꯌꯥꯝꯕ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯩ꯫ ꯊꯣꯡꯒꯥꯜꯂꯣꯝꯗ ꯅꯤꯡꯊꯧ ꯃꯅꯥꯏ ꯈꯔ ꯆꯪꯂꯛꯂꯤꯕ ꯑꯗꯣ ꯄꯨꯔꯦꯜꯒꯤ ꯃꯃꯥꯅ ꯍꯦꯛ ꯎꯔꯨꯔꯦ꯫ ꯈꯔ ꯄꯥꯈꯠꯅ ꯃꯆꯥꯕꯨ ꯀꯧꯔꯛꯏ꯫ ꯍꯩ ꯏꯕꯨꯡꯉꯣ, ꯇꯥꯕ꯭ꯔꯣ? ꯂꯥꯛꯎꯅꯦ ꯅꯪꯕꯣ ꯏꯃꯥꯒꯤ ꯅꯥꯛꯇ꯫ ꯊꯣꯡꯒꯥꯜꯂꯣꯝꯗ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯃꯁꯦꯟ ꯈꯔ ꯆꯪꯂꯛꯏ꯫ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕ ꯖꯥꯠꯅꯣꯅꯦ? ꯄꯨꯔꯦꯜꯗꯣ ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯃꯄꯥꯟꯗ ꯈꯨꯗꯩ ꯑꯃꯗꯤ ꯐꯗꯤ ꯃꯇꯠ ꯇꯨꯝꯃꯒ ꯊꯣꯛꯂꯛꯏ꯫ ꯃꯥꯁꯨ ꯉꯛ ꯆꯥꯟꯅꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯌꯦꯡꯉꯤ꯫ ꯏꯕꯨꯡꯉꯣꯁꯦ ꯆꯐꯨ ꯁꯥꯕ ꯌꯣꯟꯕ ꯅꯨꯄꯥꯗꯨ ꯅꯠꯇꯕ꯭ꯔꯥ? ꯍꯣꯏ, ꯑꯩ ꯏꯁꯥꯃꯛꯅꯤ꯫ ꯑꯩꯅꯤ꯫ ꯑꯩꯗꯤ ꯏꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯖꯕꯅꯤ, ꯏꯃꯥ ꯃꯁꯥ ꯉꯝꯗꯕꯒꯤ꯫ ꯑꯗꯣ ꯆꯐꯨ ꯃꯆꯥ ꯂꯧꯒꯦ ꯍꯥꯏꯕꯤꯕ꯭ꯔꯥ? ꯅꯠꯇꯦ, ꯃꯗꯨꯒꯤ ꯂꯥꯛꯄ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕ ꯑꯁꯤꯗꯤ ꯔꯥꯖꯀꯨꯃꯥꯔꯤꯅ ꯃꯐꯝ ꯑꯁꯤꯗ ꯆꯠꯂꯨꯆꯣ ꯍꯥꯏꯗꯨꯅ ꯂꯣꯟꯅ ꯊꯥꯔꯛꯄꯅꯤ꯫ ꯃꯍꯥꯛꯀ ꯂꯥꯛꯃꯤꯟꯅꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯍꯩ, ꯇꯥꯕ꯭ꯔꯣ ꯅꯈꯣꯏ? ꯔꯥꯖꯀꯨꯃꯥꯔꯤꯅ ꯄꯤꯔꯛꯄ ꯆꯐꯨ ꯃꯆꯥꯁꯤꯡ ꯑꯗꯣ ꯑꯁꯤꯗ ꯄꯨꯁꯤꯜꯂꯛꯑꯣ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯊꯣꯏꯍꯦꯟꯕꯤꯅ ꯆꯐꯨ ꯃꯆꯥꯁꯤꯡ ꯑꯁꯦ ꯏꯕꯨꯡꯉꯣꯗ ꯄꯤꯌꯨ ꯍꯥꯏꯅ ꯑꯩꯈꯣꯏꯕꯨ ꯃꯐꯝ ꯑꯁꯤꯗ ꯊꯥꯔꯛꯄꯅꯤ, ꯀꯅꯥ ꯈꯪꯍꯟꯗꯅ꯫ ꯑꯗꯣ ꯏꯕꯨꯡꯉꯣꯁꯦ, ꯑꯩꯈꯣꯏꯒꯤ ꯔꯥꯖꯀꯨꯃꯥꯔꯤꯅ ꯃꯁꯤꯒ ꯄꯤꯔꯛꯏ꯫ ꯑꯩꯈꯣই ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ꯫ ꯄꯨꯔꯦꯜꯅ ꯈꯥꯝꯂꯛꯏ꯫ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣꯕ꯫ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯔꯥꯖꯀꯨꯃꯥꯔꯤꯅ ꯆꯐꯨ ꯃꯆꯥ ꯑꯁꯤꯕꯨ ꯄꯤꯔꯛꯂꯤꯕꯅꯣ? ꯑꯩꯍꯥꯛ ꯆꯐꯨ ꯃꯆꯥꯁꯤꯡ ꯑꯁꯦ ꯂꯧꯕ ꯉꯝꯖꯔꯣꯏ, ꯂꯣꯏꯅ ꯄꯨꯕꯤꯈꯣ꯫ ꯃꯔꯝ ꯆꯥꯗꯅ ꯑꯩ ꯂꯧꯖꯔꯣꯏ꯫ ꯏꯕꯨꯡꯉꯣ, ꯃꯔꯝ ꯑꯗꯨꯗꯤ ꯑꯩꯈꯣꯏꯗ ꯍꯥꯏꯕꯤꯔꯛꯇꯦ, ꯃꯁꯦ ꯊꯤꯟꯕꯤꯔꯨꯆꯣ ꯍꯥꯏꯗꯨꯅ ꯂꯥꯛꯆꯕꯅꯤ꯫ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯌꯥꯊꯪꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯛꯆꯕꯅꯤ꯫ ꯑꯗꯨꯅ ꯏꯕꯨꯡꯉꯣ, ꯆꯐꯨ ꯃꯆꯥꯁꯤꯡ ꯑꯁꯤ ꯄꯨꯗꯨꯅ ꯆꯠꯆꯕ ꯉꯝꯂꯣꯏ꯫ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯍꯟꯈꯤꯅꯕ ꯇꯧꯔꯒꯦ꯫ ꯀꯅꯥ ꯈꯪꯗ꯭ꯔꯤꯉꯩ ꯑꯁꯤꯗ ꯏꯕꯨꯡꯉꯣꯅ ꯈꯪꯅꯤꯡꯕ ꯂꯩꯔꯕꯗꯤ ꯑꯩꯍꯥꯛꯅ ꯄꯤꯖꯈꯤꯕ ꯆꯦ ꯑꯗꯨꯗ ꯄꯨꯝꯅꯃꯛ ꯔꯥꯖꯀꯨꯃꯥꯔꯤꯅ ꯏꯗꯨꯅ ꯄꯤꯔꯛꯂꯕꯅꯤ, ꯄꯥꯕꯤꯔꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯧ ꯃꯅꯥꯏ ꯃꯁꯦꯟꯁꯤꯡ ꯑꯗꯨ ꯊꯣꯛꯈ꯭ꯔꯦ꯫ ꯄꯨꯔꯦꯜꯗꯣ ꯆꯐꯨ ꯃꯆꯥꯁꯤꯡ ꯑꯗꯨꯗ ꯌꯦꯡꯉꯤ, ꯑꯗꯨꯒ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯆꯦ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯃꯥꯅ ꯆꯃꯝꯅꯅ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯄꯨꯔꯦꯜꯒꯤ ꯑꯄꯣꯛꯄꯤ ꯃꯃꯥꯅ ꯈꯣꯟꯖꯦꯜ ꯑꯗꯨ ꯈꯔ ꯇꯞꯂꯞꯅ ꯍꯪꯂꯛꯏ꯫ ꯍꯥꯏ ꯏꯕꯨꯡꯉꯣ, ꯀꯔꯤꯅꯣꯅꯦ ꯅꯪꯕꯣ ꯍꯥꯏꯔꯝꯂꯤꯕ ꯋꯥ ꯃꯌꯥꯝ ꯑꯁꯤꯕꯣ? ꯏꯃꯥꯕꯨ ꯒ꯭ꯌꯥꯟ ꯑꯃ ꯏꯃꯥꯡ ꯃꯥꯡꯉꯤꯅꯦꯍꯦ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯍꯥꯏꯔꯤꯕꯁꯦ ꯏꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯐꯥꯏꯕꯣꯛ ꯑꯅꯤꯗꯨ ꯅꯠꯇꯕ꯭ꯔꯥ? ꯀꯔꯝꯕꯅꯣꯅꯦ?
ꯄꯨꯔꯦꯜꯅ ꯃꯃꯥꯗ ꯌꯦꯡꯂꯒ ꯇꯞꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯊꯗꯨꯅ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯃꯃꯥꯗ ꯇꯝꯂꯝꯃꯤ꯫ ꯑꯣ, ꯑꯗꯨꯗꯤ ꯆꯐꯨ ꯑꯁꯤ ꯄꯤꯔꯛꯂꯤꯕ ꯑꯁꯤ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯕ ꯑꯗꯨꯅ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯌꯦꯡꯉꯣ, ꯃꯍꯥꯛꯅ ꯀꯔꯤ ꯍꯥꯏꯔꯛꯂꯤꯕ ꯍꯥꯏꯕꯗꯣ ꯄꯥꯔꯛꯎ, ꯏꯃꯥ ꯇꯥꯒꯦ꯫ ꯍꯣꯏ ꯏꯃꯥ, ꯑꯩ ꯔꯥꯖꯀꯨꯃꯥꯔꯤ ꯊꯣꯏꯍꯦꯟꯕꯤꯅꯤ꯫ ꯑꯗꯣꯝꯒꯤ ꯃꯥꯡꯈ꯭ꯔꯕ ꯆꯐꯨ ꯃꯆꯥꯁꯤꯡ ꯑꯗꯣ ꯑꯩꯍꯥꯛꯅ ꯑꯍꯤꯡ ꯇꯨꯝꯗꯕ ꯃꯈꯩ ꯁꯥꯗꯨꯅ ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯄꯤꯍꯟꯈꯤꯕꯅꯤ꯫ ꯂꯥꯟꯅ ꯈꯟꯕꯤꯒꯅꯨ, ꯑꯩꯍꯥꯛ ꯅꯍꯥꯛꯀ ꯑꯃꯨꯛꯇꯪ ꯎꯅꯕ ꯄꯥꯝꯃꯤ꯫ ꯉꯔꯥꯡ ꯊꯦꯡꯅꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯩꯍꯥꯛ ꯂꯥꯛꯆꯒꯦ꯫ ꯄꯨꯔꯦꯜ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯛꯏ꯫ ꯀꯔꯤꯅꯣ ꯃꯥꯅ ꯑꯩꯕꯨ ꯎꯅꯕ ꯄꯥꯝꯂꯤꯕ ꯑꯁꯤꯅ? ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯨꯄꯥ ꯑꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯎꯕꯗ ꯄꯨꯔꯅꯤꯃꯥ ꯑꯃꯗꯤ ꯄꯨꯔꯦꯜ ꯑꯗꯨ ꯏꯄꯥ ꯄꯥꯈꯠꯂꯤ꯫ ꯏꯅꯦ, ꯑꯩꯈꯣꯏꯅ ꯂꯧꯖꯒꯦ ꯍꯥꯏꯕ ꯆꯐꯨ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨ ꯁꯥꯕ ꯂꯣꯏꯕꯤꯈ꯭ꯔꯕ꯭ꯔꯥ? ꯉꯔꯥꯡ ꯂꯥꯛꯀꯗꯕꯗꯣ ꯑꯩꯈꯣꯏ ꯂꯥꯛꯍꯧꯗ꯭ꯔꯦ, ꯉꯁꯤ ꯍꯦꯛꯇ ꯂꯥꯛꯆꯔꯕꯅꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯑꯁꯤ ꯍꯥꯏꯅ ꯁꯨꯃꯥꯡꯗ ꯂꯩꯔꯤꯕ ꯆꯐꯨ ꯃꯆꯥꯁꯤꯡ ꯑꯗꯨ ꯎꯔꯛꯏ꯫ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯉꯤ, ꯑꯃꯠꯇ ꯄꯥꯏꯈꯠꯂꯒ, ꯏꯁ, ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯈ꯭ꯔꯦꯗ ꯆꯐꯨꯁꯤꯗꯤ꯫ ꯏꯅꯦꯁꯦ ꯌꯥꯝ ꯍꯩꯗ ꯆꯐꯨ ꯁꯥꯕ꯫ ꯑꯗꯣ ꯏꯅꯦ, ꯆꯐꯨ ꯃꯆꯥꯁꯤꯡ ꯑꯁꯦ ꯌꯥꯝꯗꯦ꯫ ꯑꯩꯅ ꯍꯥꯏꯈꯤꯕꯗꯗꯤ ꯆꯐꯨ ꯃꯆꯥ 200ꯃꯨꯛ ꯂꯧꯒꯦ ꯍꯥꯏꯈꯤꯕꯅꯤ꯫ ꯃꯁꯤꯗꯤ ꯁꯨꯗꯕ ꯃꯥꯜꯂꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯈꯔ ꯁꯥꯎꯔꯞ ꯇꯧꯅ, ꯀꯩꯅꯣ ꯃꯁꯤꯡ ꯁꯨꯗꯅ ꯊꯝꯕꯤꯔꯝꯂꯤꯕ ꯑꯁꯤꯕꯣ? ꯑꯩꯈꯣꯏ ꯑꯁꯤꯕꯨ ꯊꯧꯑꯣꯏꯕꯤꯗ꯭ꯔꯤꯕ꯭ꯔꯥ? ꯂꯩꯕꯥꯛ ꯑꯁꯤꯗ ꯁꯦꯟꯖꯥꯎ ꯄꯥꯏꯕꯗ ꯏꯅꯤꯡꯊꯧꯒꯤ ꯍꯦꯛ ꯃꯊꯪꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯗꯣ ꯑꯩꯍꯥꯛꯅꯤ ꯍꯥꯏꯕꯁꯦ ꯀꯥꯎꯕꯤꯔꯕ꯭ꯔꯥ ꯀꯩꯅꯣꯅꯦ? ꯄꯨꯔꯦꯜꯅ ꯃꯃꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯃꯃꯥꯡ ꯁꯪꯒꯣꯏ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯪꯁꯤꯟꯈꯤ꯫ ꯃꯈꯨꯠꯇꯨꯅ ꯆꯐꯨ ꯃꯆꯥ 1-2 ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯗꯥꯗꯥ, ꯏꯇꯩꯃ, ꯅꯈꯣꯏꯒꯤ ꯆꯐꯨ ꯃꯆꯥꯁꯤꯡ ꯑꯗꯣ ꯑꯁꯤꯗ ꯂꯩꯖꯔꯦ꯫ ꯃꯁꯤꯡ ꯁꯨꯅ ꯂꯩꯖꯩ, ꯁꯣꯝꯗ ꯂꯣꯏꯅ ꯂꯩꯔꯕꯅꯤ꯫ ꯁꯦꯜꯗꯤ ꯃꯃꯥꯡꯗ ꯆꯦꯡ ꯋꯥꯅꯅꯕ ꯁꯦꯜꯁꯤꯀꯤ ꯑꯃꯠꯇ ꯂꯩꯇꯕꯗꯒꯤ ꯆꯐꯨ 200 ꯑꯗꯨꯒꯤ ꯃꯃꯜ ꯑꯣꯏꯅ ꯂꯨꯄꯥ 155 ꯂꯧꯈ꯭ꯔꯕꯅꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯆꯐꯨ ꯃꯆꯥꯁꯤꯡ ꯑꯗꯣ ꯐꯖꯃꯟꯕ ꯑꯗꯨꯗ ꯍꯔꯥꯎꯃꯜꯂꯗꯨꯅ ꯄꯨꯔꯦꯜꯗ ꯄꯩꯁꯥ 25 ꯄꯤꯔꯝꯃꯤ꯫ ꯃꯈꯣꯏꯗꯨ ꯍꯦꯛ ꯆꯠꯈꯤꯕꯒ ꯄꯨꯔꯦꯜꯗꯣ ꯃꯃꯥꯡ ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯂꯥꯛꯏ꯫ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯐꯝꯗꯨꯅ ꯋꯥꯈꯜ ꯈꯟꯖꯩ ꯃꯇꯣꯝꯇ꯫ ꯀꯩꯅꯣ ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯤꯅ ꯈꯜꯂꯤꯁꯤꯕꯣ? ꯃꯥꯅ ꯆꯐꯨ ꯃꯆꯥꯁꯤꯡ ꯑꯁꯦ ꯉꯁꯤ ꯀꯔꯤꯒꯨꯝꯕ ꯄꯤꯔꯛꯂꯝꯗ꯭ꯔꯒꯗꯤ ꯇꯥꯗꯒ ꯏꯇꯩꯃꯒꯒꯤ ꯃꯤꯆꯩꯗ ꯏꯃꯥ ꯏꯆꯥ ꯑꯁꯦ ꯂꯩꯕ ꯉꯝꯂꯣꯏ ꯌꯨꯝꯗ꯫ ꯑꯁꯤꯒꯤ ꯍꯥꯏꯔꯨꯔꯗꯤ ꯌꯥꯝ ꯍꯔꯥꯎꯏ, ꯑꯗꯨꯕꯨ ꯑꯃꯨꯛ ꯀꯣꯟꯅ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯛꯀꯗꯣꯏꯅꯣ ꯈꯟꯕꯗ ꯌꯥꯝ ꯋꯥꯏ꯫ ꯁꯣꯝꯗ ꯊꯣꯏꯍꯦꯟꯕꯤ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯂꯩꯔꯤ꯫ ꯀꯣꯅꯨꯡꯒꯤ ꯑꯀꯣꯏꯕꯁꯤꯡ ꯑꯗꯨ ꯀꯣꯏꯅ ꯆꯠꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯊꯣꯏꯅꯨ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯉꯔꯥꯡ ꯑꯍꯤꯡꯗ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈ꯭ꯔꯒ ꯁꯨꯡꯆꯪ ꯆꯪꯂꯛꯇ꯭ꯔꯤꯗꯨꯅ ꯀꯥꯏ ꯆꯠꯂꯨꯏꯅꯣ? ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯍꯥꯏꯌꯨ, ꯅꯠꯇ꯭ꯔꯗꯤ ꯏꯄꯥ ꯅꯤꯡꯊꯧꯗ ꯇꯥꯛꯊꯣꯛꯀꯅꯤ ꯑꯩꯗꯤ꯫ ꯊꯣꯏꯍꯦꯟꯕꯤ ꯊꯣꯏꯅꯨꯅ ꯈꯪꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯈꯔ ꯄꯥꯈꯠꯂꯤ, ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯇꯧꯗꯕ ꯁꯥꯔꯒ ꯈꯨꯝꯂꯛꯏ, ꯅꯍꯥꯛꯁꯨ ꯉꯔꯥꯡ ꯇꯨꯝꯗꯕ꯭ꯔꯥ? ꯑꯩꯗꯣ ꯉꯔꯥꯡ ꯇꯨꯝꯊꯕ ꯌꯥꯃꯟꯗ꯭ꯔꯕꯗꯨꯗ ꯍꯧꯒꯠꯇꯨꯅ ꯈꯨꯅꯨꯡꯒꯤ ꯑꯀꯣꯏꯕꯁꯦ ꯌꯦꯡꯅ ꯁꯨꯝ ꯆꯠꯄꯅꯤ, ꯀꯩꯁꯨ ꯇꯧꯕ ꯅꯠꯇꯦꯗ꯫ ꯅꯪꯒꯤꯗꯣ ꯃꯗꯨ ꯃꯥꯟꯗꯦ, ꯅꯪꯅ ꯆꯪꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯉꯥꯜꯂꯤ꯫ ꯑꯍꯤꯡ ꯑꯗꯣ ꯁꯨꯡꯇꯨꯝ ꯇꯨꯝꯗꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩ ꯍꯥꯏꯕꯁꯦ ꯑꯩ ꯊꯥꯖꯗꯦ꯫ ꯅꯪ ꯑꯣꯏꯗꯕ ꯉꯥꯡꯉꯤ ꯊꯣꯏꯍꯦꯟꯕꯤ꯫ ꯊꯣꯏꯍꯦꯟꯕꯤꯗꯨ ꯋꯥ ꯊꯩꯗꯣꯛꯂꯒ ꯈꯨꯝꯂꯛꯏ, ꯍꯣꯏꯁꯦ ꯌꯥꯔꯦꯁꯦ, ꯑꯗꯣ ꯊꯣꯏꯅꯨ, ꯏꯕꯥꯅꯤ ꯉꯥꯏꯍꯥꯛ ꯀꯣꯏꯊꯣꯛꯎꯁꯤꯔꯥ? ꯌꯥꯏ, ꯑꯗꯣ ꯏꯄꯥ ꯅꯤꯡꯊꯧꯅ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯑꯃꯨꯛꯇ ꯂꯥꯛꯑꯣ ꯍꯥꯏꯅ ꯀꯧꯕꯅꯤ꯫ ꯂꯥꯛꯑꯣ, ꯏꯄꯥꯒꯤ ꯅꯥꯛꯇ ꯍꯥꯟꯅ ꯆꯪꯉꯨꯈꯤꯁꯦ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯄꯥ ꯏꯕꯨꯡꯉꯣꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ꯫ ꯊꯣꯏꯍꯦꯟꯕꯤꯅ, ꯏꯄꯥ ꯏꯕꯨꯡꯉꯣꯅ ꯅꯆꯥ ꯑꯩꯈꯣꯏꯕꯨ ꯀꯧꯕꯤꯕꯕꯨ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕꯅꯣ? ꯌꯦꯡꯉꯣꯏ, ꯅꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯇꯥꯎ꯫ ꯉꯁꯤ ꯏꯆꯥ ꯑꯅꯤꯗ ꯏꯄꯥꯅ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯋꯥꯐꯝ ꯈꯔ ꯍꯥꯏꯈꯤ, ꯑꯗꯨꯒ ꯅꯈꯣꯏ ꯑꯅꯤ ꯌꯨꯝ ꯀꯩ ꯄꯥꯟꯕꯒꯤ ꯃꯇꯝꯁꯨ ꯑꯣꯏꯔꯛꯂꯦ꯫ ꯑꯩꯒꯤꯗꯤ ꯏꯆꯥ ꯅꯤꯡꯉꯣꯜ ꯉꯥꯛꯇꯅꯤ꯫ ꯏꯄꯥꯒꯤ ꯈꯨꯕꯝ ꯑꯁꯦ ꯐꯝꯍꯧꯒꯗꯕ ꯄꯥꯔꯤ ꯑꯃꯠꯇ ꯌꯥꯎꯗꯦꯗꯣ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯆꯥ ꯑꯅꯤꯗ ꯋꯥ ꯍꯥꯏꯒꯦ, ꯅꯈꯣꯏ ꯃꯨꯟꯅ ꯇꯥꯎ꯫ ꯊꯣꯏꯍꯦꯟꯕꯤ ꯑꯃꯗꯤ ꯊꯣꯏꯅꯨꯗꯨ ꯃꯄꯥ ꯏꯕꯨꯡꯉꯣꯗ ꯃꯨꯟꯅ ꯌꯦꯡꯉꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯀꯗꯧꯔꯤꯕ ꯋꯥ ꯑꯗꯨ ꯇꯥꯅꯅꯕ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩ꯫ ꯅꯤꯡꯊꯧ ꯑꯗꯨ ꯁꯣꯔ ꯁꯥꯡꯅ ꯆꯅꯤꯡ ꯇꯥꯅ ꯍꯣꯟꯗꯣꯛꯂꯒ ꯍꯥꯏꯔꯛꯏ, ꯏꯄꯥꯒꯤ ꯏꯃꯣꯝ ꯑꯅꯤꯃꯛ ꯃꯨꯟꯅ ꯇꯥꯔꯣ꯫ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯦ ꯅꯤꯡꯊꯧ ꯄꯥꯟꯗꯕ ꯂꯩꯕꯥꯛ ꯑꯃꯒ ꯆꯞ ꯃꯥꯟꯅꯔꯦ꯫ ꯑꯩ ꯑꯃ ꯂꯩ ꯍꯥꯏꯕꯒꯤ प्रजाꯁꯤꯡ ꯑꯁꯦ ꯀꯔꯤꯃꯠꯇ ꯈꯟꯅꯗ꯭ꯔꯦ꯫ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕꯗꯨꯇ ꯇꯧꯗꯨꯅ ꯂꯩꯅꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯕꯁꯨ ꯅꯤꯡꯊꯧ ꯏꯅꯥꯛ ꯇꯝꯅ ꯋꯥꯌꯦꯟꯕ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯃꯈꯣꯏ ꯃꯁꯦꯜ ꯑꯗꯨꯃꯛ ꯋꯥ ꯂꯣꯏꯁꯤꯟꯅꯈꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯍꯔꯥꯎ ꯀꯨꯝꯍꯩ ꯑꯃ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯅꯤꯡꯊꯧ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯩꯒꯤ ꯌꯥꯊꯪ ꯀꯅꯥꯅꯁꯨ ꯇꯥꯕꯤꯗ꯭ꯔꯦ꯫
ꯃꯥꯒꯤ ꯊꯣꯛꯄ ꯇꯧꯅꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤ ꯄꯨꯝꯕ ꯀꯔꯤꯒꯤ? ꯑꯩꯅ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ, ꯃꯈꯣꯏꯒꯤ ꯑꯄꯥꯝꯕꯗ ꯌꯦꯠꯇꯕ ꯑꯁꯤꯅ ꯃꯈꯣꯏꯅ ꯃꯅꯤꯡ ꯇꯝꯖꯕꯅꯤ꯫ ꯑꯩꯒꯤ ꯏꯆꯥ ꯄꯥꯔꯤ ꯑꯃꯇꯪ ꯌꯥꯎꯖꯔꯝꯂꯕꯗꯤ ꯏꯄꯥ ꯌꯥꯝꯅ ꯄꯦꯟꯒꯅꯤ꯫ ꯑꯗꯨꯕꯨ ꯏꯆꯥꯅꯨꯄꯤ ꯅꯈꯣꯏ ꯑꯅꯤꯁꯨ ꯊꯧꯅꯥ ꯂꯩ꯫ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥ ꯑꯗꯨ ꯊꯣꯏꯍꯦꯟꯕꯤꯗꯤ ꯈꯪꯂꯝꯃꯤ, ꯑꯗꯨꯕꯨ ꯈꯔ ꯃꯉꯥꯎ ꯊꯤꯕꯤ ꯊꯣꯏꯅꯨꯗꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯋꯥꯠꯂꯝꯃꯤ꯫ ꯑꯗꯨꯅ ꯍꯪꯂꯛꯏ, ꯏꯄꯥ ꯅꯤꯡꯊꯧꯅ ꯅꯆꯥ ꯑꯩꯈꯣꯏ ꯑꯅꯤꯗ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥ ꯑꯗꯣ ꯍꯥꯏꯕꯤꯌꯨ, ꯅꯆꯥ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤ꯫ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯤ ꯏꯆꯥ ꯑꯅꯤꯒꯤ ꯃꯇꯤꯛ ꯆꯥꯔꯕ ꯃꯊꯧꯅꯥ ꯂꯩꯕ ꯃꯤꯗ ꯅꯈꯣꯏ ꯑꯅꯤꯕꯨ ꯊꯥꯖꯕ ꯄꯥꯝꯃꯤ꯫ ꯑꯗꯨꯒ ꯅꯈꯣꯏꯅ ꯂꯩꯄꯥꯛ ꯑꯁꯤꯕꯨ ꯅꯤꯡꯊꯧ ꯄꯥꯟꯕ ꯑꯇꯣꯞꯄ ꯂꯩꯄꯥꯛꯀꯨꯝꯅ ꯂꯩꯄꯥꯛ ꯑꯁꯤꯁꯨ ꯂꯩꯕ ꯄꯥꯝꯃꯤ꯫ ꯊꯣꯏꯍꯦꯟꯕꯤꯗꯤ ꯃꯣꯃꯣꯟ ꯅꯣꯛꯆꯩ, ꯊꯣꯏꯅꯨꯗꯤ ꯀꯩꯁꯨ ꯈꯟꯗꯅ ꯇꯨꯃꯤꯟꯅ ꯂꯩꯖꯩ꯫ ꯊꯣꯏꯅꯨꯒꯤ ꯄꯨꯛꯅꯤꯡꯗꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯈꯜꯂꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯊꯣꯏꯍꯦꯟꯕꯤ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯀꯦꯗꯨꯅ ꯂꯩ꯫ ꯃꯗꯨ ꯎꯔꯒ ꯊꯣꯏꯅꯨꯅ ꯂꯛꯅꯔꯛꯏ, ꯀꯩꯅꯣ ꯁꯅꯥ ꯏꯕꯦꯝꯃꯁꯦ ꯌꯥꯝ ꯀꯦꯊꯩꯗ ꯉꯁꯤꯗꯤ, ꯀꯔꯤ ꯂꯝꯂꯦꯟꯗꯕꯨ ꯈꯣꯡꯁꯥꯟꯕꯤꯗꯣꯏꯕ? ꯅꯠꯇꯦ ꯑꯩꯁꯨ ꯅꯇꯨꯡ ꯏꯟꯖꯔꯛꯀꯦ ꯍꯥꯏꯕꯕꯨ ꯌꯥꯔꯣꯏꯗ꯭ꯔꯕ? ꯊꯣꯏꯍꯦꯟꯕꯤ ꯃꯣꯃꯣꯟ ꯅꯣꯛꯅ ꯅꯣꯛꯃꯤ ꯍꯥꯏꯔꯛꯏ, ꯏꯁ, ꯑꯩꯅ ꯆꯠꯄ ꯃꯐꯝ ꯈꯨꯗꯤꯡ ꯅꯪ ꯑꯗꯨꯝ ꯌꯥꯎꯔꯤꯗꯨꯗꯤ, ꯑꯗꯣ ꯅꯪ ꯍꯣꯔꯦꯟ ꯀꯥꯔꯟ ꯇꯨꯔꯟꯗꯤ ꯇꯧꯔꯛꯀꯅꯨꯀꯣ? ꯍꯣꯏꯗ ꯀꯩꯁꯨ ꯇꯧꯕꯤꯔꯣꯏ꯫ ꯑꯗꯣ ꯅꯪ ꯅꯍꯥꯟꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦ, ꯅꯪꯒꯤꯁꯦ ꯑꯃꯗꯣ ꯎꯅꯕ ꯆꯠꯇꯣꯏꯔꯕ? ꯌꯥꯝ ꯈꯪꯈꯤꯕꯩ ꯋꯥꯅꯤꯅꯦ ꯅꯪꯒꯤꯁꯦ꯫ ꯈꯪꯗ꯭ꯔꯗꯤ ꯑꯩꯁꯦ ꯀꯅꯥꯅꯣ? ꯑꯩꯅ ꯈꯟꯕ, ꯑꯄꯥꯝꯕ, ꯑꯅꯤꯡꯕ ꯅꯪꯁꯨ ꯑꯗꯨꯝ ꯈꯪꯉꯤ, ꯆꯞ ꯃꯥꯟꯅꯩ꯫ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯈꯔ ꯈꯖꯤꯛꯇꯤ ꯈꯪꯕ ꯉꯝꯃꯤꯀꯣ ꯅꯪꯒꯤ ꯊꯃꯣꯏꯗ ꯂꯣꯠꯂꯤꯕ ꯋꯥꯗꯣ꯫ ꯑꯗꯣ ꯑꯩꯅ ꯈꯪꯗꯕ ꯍꯥꯏꯕꯕꯨ ꯃꯤꯁꯛ ꯑꯗꯨ ꯈꯛꯇꯅꯤ꯫ ꯌꯥꯔꯦꯁꯦ, ꯀꯥꯔꯟ ꯉꯥꯡꯗꯅ ꯂꯩꯔꯅꯨ, ꯆꯠꯂꯁꯦꯕ꯫ ꯉꯁꯤꯗꯤ ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯃꯁꯜꯁꯤꯡꯁꯦ ꯑꯃꯠꯇ ꯄꯨꯗꯅ ꯆꯠꯁꯤ꯫ ꯑꯩ ꯉꯁꯤꯗꯤꯅꯦ ꯃꯣꯏ ꯄꯨꯅꯤꯡꯗ꯭ꯔꯦꯕ, ꯂꯥꯛꯑꯣ꯫ ꯍꯣꯏꯗ ꯑꯩ ꯍꯥꯏꯒꯦ ꯐꯖꯅ ꯃꯈꯣꯏꯗ꯫ ꯊꯣꯏꯍꯦꯟꯕꯤꯒ ꯊꯣꯏꯅꯨꯒꯗꯣ ꯃꯈꯣꯏ ꯑꯅꯤ ꯑꯗꯣ ꯄꯨꯔꯦꯜꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯊꯣꯏꯅꯨꯅ ꯃꯐꯝ ꯑꯃꯔꯣꯝꯗ ꯁꯨꯝ ꯂꯥꯛꯄꯗ ꯉꯛꯆꯥꯟꯅꯅ ꯍꯥꯏꯔꯛꯏ, ꯅꯪꯒꯤꯁꯦ ꯉꯔꯥꯡꯒꯤ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇꯔꯣ? ꯃꯥꯅꯤ꯫ ꯊꯣꯏꯅꯨꯗꯨ ꯊꯣꯏꯍꯦꯟꯕꯤꯗ ꯌꯦꯡꯂꯛꯏ꯫ ꯃꯍꯥꯛꯅꯁꯨ ꯄꯨꯔꯦꯜ ꯑꯁꯤ ꯑꯍꯥꯟꯕ ꯎꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯄꯥꯝ ꯅꯨꯡꯁꯤꯗꯤ ꯐꯥꯎꯈꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯃꯛꯅ ꯄꯨꯔꯦꯜꯕꯨ ꯃꯥꯅ ꯀꯧꯕ ꯈꯨꯝꯗꯦ ꯍꯥꯏꯅ ꯁꯥꯎꯗꯨꯅ ꯆꯐꯨ ꯃꯆꯥꯁꯤꯡ ꯑꯗꯨ ꯊꯨꯒꯥꯏꯈꯤꯕꯅꯤ꯫ ꯃꯁꯤ ꯊꯣꯏꯍꯦꯟꯕꯤꯅꯗꯤ ꯈꯪꯂꯝꯗꯦ꯫ ꯊꯣꯏꯍꯦꯟꯕꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯄꯨꯔꯦꯜꯕꯨ ꯃꯍꯥꯛꯅ ꯄꯥꯝꯖꯕ ꯅꯨꯡꯁꯤꯈꯤꯕ ꯋꯥꯈꯜ ꯑꯁꯤ ꯂꯣꯠꯁꯤꯟꯗꯨꯅ ꯇꯨꯃꯤꯟꯅ ꯀꯩꯁꯨ ꯈꯟꯗꯕ ꯁꯥꯗꯨꯅ, ꯑꯣ, ꯑꯗꯨꯗꯤ ꯅꯪꯒꯤꯁꯦ ꯃꯍꯥꯛ ꯄꯥꯝꯃꯤꯔꯣ? ꯈꯪꯗꯦꯗ, ꯌꯦꯡꯉꯨꯗꯣ, ꯑꯥꯗ ꯃꯥꯅ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤ, ꯃꯅꯥꯛꯇ ꯆꯪꯁꯤꯟꯁꯤ ꯂꯥꯛꯑꯣ꯫ ꯑꯩꯗꯤ ꯁ꯭ꯋꯥꯏꯗ ꯂꯩꯔꯝꯃꯒꯦ, ꯅꯪ ꯆꯪꯉꯨꯔꯣ꯫ ꯉꯔꯥꯡ ꯑꯩꯅ ꯇꯧꯈꯤꯕ ꯃꯌꯥꯝꯗꯣ ꯑꯩ ꯏꯀꯥꯏꯌꯦꯕ꯫ ꯊꯣꯏꯍꯦꯟꯕꯤꯗꯨ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯄꯨꯔꯦꯜꯒꯤ ꯃꯅꯥꯛꯇꯝꯅ ꯆꯠꯈꯤ꯫ ꯄꯨꯔꯦꯜ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ, ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯑꯩꯅ ꯂꯥꯛꯄ ꯉꯥꯏꯖꯔꯝꯂꯤꯕꯅꯤ꯫ ꯉꯁꯤ ꯔꯥꯖꯀꯨꯃꯥꯔꯤꯅ ꯑꯩꯒꯤ ꯃꯇꯦꯡ ꯑꯃ ꯄꯥꯡꯕꯤꯈ꯭ꯔꯦ꯫ ꯑꯗꯣ ꯑꯩꯗꯤ ꯅꯍꯥꯛꯀꯤ ꯅꯃꯤꯡ ꯈꯪꯗ꯭ꯔꯤ, ꯀꯩ ꯀꯧꯒꯦ ꯍꯥꯟꯅ ꯑꯝꯇ ꯍꯥꯏꯕꯤꯌꯣ꯫ ꯑꯣ, ꯑꯩꯒꯤ ꯃꯤꯡ ꯄꯨꯔꯦꯜ ꯀꯧꯖꯩꯌꯦ ꯔꯥꯖꯀꯨꯃꯥꯔꯤ꯫ ꯑꯩꯕꯨ ꯔꯥꯖꯀꯨꯃꯥꯔꯤ ꯍꯥꯏꯅ ꯀꯧꯕꯤꯒꯅꯨ, ꯑꯩꯒꯤ ꯏꯃꯤꯡ ꯊꯣꯏꯍꯦꯟꯕꯤ ꯀꯧꯖꯩ꯫ ꯊꯣꯏꯍꯦꯟꯕꯤ ꯍꯥꯏꯅ ꯑꯗꯨꯃꯛ ꯑꯩꯒꯤ ꯃꯤꯡꯁꯦ ꯀꯧꯕꯤꯌꯨ꯫ ꯄꯨꯔꯦꯜꯗꯨ ꯊꯣꯏꯍꯦꯟꯕꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯂꯣꯟꯅ꯫ ꯊꯣꯏꯍꯦꯟꯕꯤꯁꯨ ꯏꯀꯥꯏꯅ ꯑꯃꯨꯛ ꯌꯦꯡꯖꯩ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯊꯣꯏꯅꯨꯗꯨ ꯂꯥꯞꯅ ꯎꯔꯤ꯫ ꯊꯣꯏꯍꯦꯟꯕꯤ ꯑꯃꯗꯤ ꯄꯨꯔꯦꯜ ꯃꯈꯣꯏ ꯑꯅꯤ ꯑꯗꯣ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯇꯞꯅ ꯅꯨꯡꯁꯤꯅꯕ, ꯈꯪꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯑꯃꯅ ꯑꯃꯒꯤ ꯃꯁꯛ ꯎꯅꯍꯧꯗ꯭ꯔꯗꯤ ꯑꯍꯤꯡ ꯇꯨꯝꯕ ꯑꯃꯠꯇ ꯌꯥꯅꯔꯝꯗꯦ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯅꯤꯡꯊꯧꯅ ꯈꯪꯂꯛꯂꯝꯃꯤ꯫ ꯊꯣꯏꯍꯦꯟꯕꯤꯕꯨ ꯃꯄꯥ ꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯃꯅꯥꯛꯇ ꯀꯧꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯍꯥꯛꯅ ꯍꯧꯖꯤꯛ ꯂꯣꯏꯅꯔꯤꯕ, ꯈꯪꯅꯔꯤꯕ ꯂꯝꯖꯥ ꯃꯆꯥ ꯑꯗꯣ ꯏꯄꯥꯅ ꯄꯥꯝꯃꯤ꯫ ꯅꯍꯥꯛ ꯅꯤꯡꯊꯧ ꯑꯩꯒꯤ ꯃꯆꯥꯅꯤ꯫ ꯅꯍꯥꯛꯅ ꯂꯝꯖꯥ ꯃꯆꯥ ꯑꯗꯨꯒ ꯈꯪꯅꯔꯤꯕ ꯑꯗꯣ ꯌꯥꯝꯅ ꯊꯨꯅ ꯇꯣꯛꯀꯗꯕꯅꯤ꯫ ꯏꯄꯥ ꯅꯤꯡꯊꯧ, ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ꯫ ꯂꯝꯖꯥ ꯃꯆꯥ ꯑꯃ ꯑꯣꯏꯔꯕꯁꯨ ꯃꯍꯥꯛ ꯑꯆꯝꯕ ꯃꯤꯑꯣꯏ ꯅꯠꯇꯦ꯫ ꯅꯪꯅ ꯑꯆꯝꯕ ꯃꯤꯑꯣꯏ ꯅꯠꯇꯦ ꯍꯥꯏꯔꯤꯕꯁꯦ ꯆꯐꯨ ಮಚಾ ꯈꯔꯒ ꯁꯥꯔꯒ ꯌꯣꯟꯕꯗꯨꯔꯣ? ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯂꯩ꯫ ꯂꯝꯖꯥ ꯃꯆꯥꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯒꯤ ꯑꯇꯣꯞꯄ ꯂꯩꯇ꯭ꯔꯕꯣ? ꯊꯣꯏꯍꯦꯟꯕꯤ ꯃꯃꯤꯠꯇꯨ ꯃꯄꯤ ꯇꯥꯅ ꯃꯄꯥ ꯅꯤꯡꯊꯧꯗ ꯌꯦꯡꯂꯛꯏ꯫ ꯇꯟꯖꯥ ꯑꯗꯨꯗ ꯊꯣꯏꯅꯨ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯏꯄꯥ ꯅꯤꯡꯊꯧ, ꯊꯣꯏꯍꯦꯟꯕꯤꯒꯤ ꯋꯥꯁꯤꯗ ꯌꯦꯠꯄꯤꯔꯨꯒꯅꯨ꯫ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕ ꯇꯧꯖꯁꯅꯨ꯫ ꯑꯩꯈꯣꯏꯁꯨ ꯏꯄꯥ ꯅꯤꯡꯊꯧꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯖꯩ ꯍꯥꯏꯕꯗꯨ ꯈꯛꯇꯅꯤ꯫ ꯂꯝꯖꯥ ꯃꯆꯥꯅꯤ, ꯏꯃꯥ ꯂꯩꯇ꯭ꯔꯦ, ꯑꯄꯣꯛꯄꯤ ꯏꯃꯥ ꯂꯩꯇ꯭ꯔꯦ꯫ ꯃꯍꯥꯛꯀꯤꯗꯤ ꯑꯄꯣꯛꯄꯤ ꯃꯃꯥ ꯂꯩꯔꯤ, ꯃꯄꯥ ꯂꯩꯇ꯭ꯔꯦ꯫ ꯀꯔꯤꯕꯨ ꯈꯦꯠꯅꯔꯤꯕꯒꯦ? ꯅꯤꯡꯊꯧ ꯑꯗꯨ ꯊꯣꯏꯅꯨꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯋꯥꯈꯜ ꯈꯜꯂꯛꯏ꯫ ꯐꯔꯦ ꯑꯗꯨꯗꯤ ꯀꯅꯥ ꯂꯩ? ꯅꯤꯡꯊꯧ ꯃꯅꯥꯏ ꯑꯃ ꯆꯪꯂꯛꯇꯨꯅ, ꯏꯅꯤꯡꯊꯧ, ꯀꯔꯤ ꯁꯅꯥ ꯌꯥꯊꯪ ꯂꯩꯕꯤꯕꯒꯦ ꯇꯥꯛꯄꯤꯌꯨ꯫ ꯅꯈꯣꯏ ꯈꯔ ꯆꯠꯂꯨ,
ꯄꯨꯔꯦꯜ ꯀꯧꯕ ꯇꯝꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛ ꯃꯥ ꯑꯩꯅ ꯋꯥ ꯈꯔ ꯍꯥꯏꯒꯗꯕ ꯂꯩ꯫ ꯊꯣꯏꯍꯦꯟꯕꯤ ꯄꯥꯈꯠꯅ ꯏꯄꯥ ꯅꯤꯡꯊꯧ ꯃꯗꯨꯗꯗꯤ ꯇꯧꯕꯤꯒꯅꯨ, ꯃꯍꯥꯛꯄꯨ ꯀꯧꯕꯒꯤ ꯃꯍꯨꯠꯇ ꯑꯩꯉꯣꯟꯗ ꯋꯥꯔꯣꯜ ꯄꯨꯝꯕ ꯍꯥꯏꯕꯤꯌꯨ, ꯑꯩ ꯇꯝꯖꯒꯦ꯫ ꯏꯄꯥꯒꯤ ꯊꯣꯏꯅꯨ, ꯅꯍꯥꯛꯅ ꯏꯆꯥ ꯊꯣꯏꯍꯦꯟꯕꯤꯕꯨ ꯀꯥꯗ ꯄꯨꯁꯤꯟꯈ꯭ꯔꯣ, ꯆꯠꯂꯣ, ꯃꯄꯥꯟ ꯊꯣꯛꯍꯟꯕ ꯌꯥꯗꯦ꯫ ꯊꯣꯏꯅꯨ ꯃꯄꯥꯒꯤ ꯌꯥꯊꯪ ꯏꯟꯗꯨꯅ ꯊꯣꯏꯍꯦꯟꯕꯤꯕꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯊꯣꯏꯅꯨ, ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯤ, ꯏꯄꯥ ꯅꯤꯡꯊꯧꯅ ꯃꯍꯥꯛꯄꯨ ꯐꯨꯕꯤ ꯆꯩꯕꯤꯒꯗ꯭ꯔꯥ? ꯐꯨꯔꯣꯏ, ꯀꯩꯁꯨ ꯆꯩꯔꯣꯏ, ꯄꯥꯈꯠꯀꯅꯨ꯫ ꯅꯤꯡꯊꯧ ꯃꯅꯥꯏ ꯃꯆꯜꯁꯤꯡꯅ ꯄꯨꯔꯦꯜꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯕꯨ ꯀꯧꯕꯤꯕꯕꯨ ꯅꯪꯂ ꯄꯨꯔꯦꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯦ? ꯑꯍꯣꯏ, ꯑꯩꯍꯥꯛꯅꯤ꯫ ꯌꯦꯡꯉꯣꯏ ꯄꯨꯔꯦꯜ, ꯅꯍꯥꯛꯀ ꯑꯩꯒꯤ ꯏꯆꯥ ꯊꯣꯏꯍꯦꯟꯕꯤꯒ ꯈꯪꯅꯩ ꯆꯥꯟꯅꯩ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯆꯨꯝꯂꯕ꯭ꯔꯥ? ꯁꯦꯡꯅ ꯈꯨꯝꯃꯨ꯫ ꯍꯣꯏ, ꯈꯪꯅꯖꯩ꯫ ꯅꯤꯡꯊꯧꯅ ꯄꯨꯔꯦꯜꯒꯤ ꯐꯤꯕꯝ ꯃꯨꯔꯇꯤ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯃꯁꯛ ꯃꯇꯧ, ꯋꯥꯉꯥꯡ ꯁꯉꯥꯡꯁꯨ ꯍꯦꯛ ꯌꯦꯡꯕꯗ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯕ ꯁꯕꯥꯟ ꯃꯨꯔꯇꯤ ꯆꯨꯝꯕ ꯑꯗꯨ ꯎꯔꯒ ꯑꯩꯍꯥꯛ ꯃꯥꯕꯨ ꯆꯥꯡꯌꯦꯡ ꯑꯃ ꯇꯧꯔꯒꯦ꯫ ꯃꯁꯤꯗ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯑꯩꯒꯤ ꯏꯆꯥ ꯑꯃꯠꯇ ꯅꯠꯇꯅ ꯑꯅꯤꯃꯛ ꯃꯉꯣꯟꯗ ꯊꯥꯖꯒꯦ꯫ ꯑꯩꯒꯤ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯑꯃꯗꯤ ꯅꯤꯡꯊꯧ ꯈꯨꯕꯝ ꯐꯥꯎꯕ ꯁꯤꯟꯅꯊꯣꯛꯀꯦ꯫ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯄꯨꯛꯅꯤꯡꯗ ꯈꯟꯕ ꯋꯥꯐꯝꯅꯤ꯫ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯅꯍꯥꯛ ꯑꯩꯅ ꯍꯥꯏꯕ ꯋꯥꯐꯝ ꯑꯃ ꯌꯥꯒꯗꯕꯅꯤ꯫ ꯇꯥꯛꯄꯤꯌꯨ ꯏꯅꯤꯡꯊꯧ꯫ ꯌꯦꯡꯉꯨ, ꯑꯩꯒꯤ ꯁꯅꯥ ꯀꯣꯅꯨꯡ ꯃꯅꯨꯡ ꯑꯁꯤꯗ ꯃꯍꯨ ꯄꯨꯕ ꯂꯥꯏꯔꯦꯟ ꯑꯃꯈꯛ ꯂꯩ꯫ ꯂꯥꯏꯔꯦꯟ ꯑꯁꯦ ꯀꯅꯥꯅꯁꯨ ꯍꯥꯠꯄ ꯉꯝꯗꯦ꯫ ꯃꯥꯅ ꯂꯩꯕ ꯃꯐꯝ ꯑꯁꯤꯗ ꯀꯅꯥꯁꯨ ꯆꯪꯕ ꯉꯝꯗꯦ꯫ ꯃꯁꯦ ꯅꯍꯥꯛꯅ ꯍꯥꯠꯂꯨ꯫ ꯀꯅꯥꯒꯤꯁꯨ ꯃꯇꯦꯡ ꯂꯧꯗꯨꯅ ꯅꯍꯥꯛ ꯅꯊꯟꯇꯅ ꯍꯥꯠꯀꯗꯕꯅꯤ꯫ ꯄꯨꯔꯦꯜꯗꯨ ꯃꯨꯟꯅ ꯈꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯐꯒꯅꯤ, ꯁꯅꯥ ꯌꯥꯊꯪ, ꯑꯩꯍꯥꯛꯅ ꯁꯣꯏꯗꯅ ꯍꯥꯠꯆꯒꯦ꯫ ꯉꯝꯗꯕ ꯊꯣꯛꯂꯕꯁꯨ ꯑꯩꯍꯥꯛꯄꯨ ꯋꯥꯔꯧꯕꯤꯒꯅꯨ꯫ ꯂꯩꯐꯝ ꯑꯗꯣ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯔꯨ꯫ ꯃꯅꯥꯏ ꯈꯔ ꯀꯧꯗꯨꯅ ꯄꯨꯔꯦꯜꯗꯨ ꯂꯥꯏꯔꯦꯟ ꯑꯗꯨꯒꯤ ꯂꯩꯐꯝ ꯇꯥꯛꯑꯣ ꯍꯥꯏꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯄꯨꯔꯦꯜꯗ ꯂꯩꯐꯝ ꯇꯥꯛꯂꯝꯂꯒ ꯅꯤꯡꯊꯧ ꯃꯅꯥꯏ ꯃꯁꯜꯁꯤꯡ ꯑꯗꯨ ꯀꯤꯅ ꯀꯤꯅ ꯆꯠꯅꯈꯤꯔꯝꯃꯤ꯫ ꯄꯨꯔꯦꯜ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯑꯃꯠꯇ ꯄꯥꯏꯗꯅ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩ꯫ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯁꯨꯝ ꯂꯩꯔꯤꯉꯩ ꯂꯥꯏꯔꯦꯟ ꯑꯗꯨ ꯃꯤꯅꯤꯟ ꯇꯥꯗꯨꯅ ꯃꯀꯣꯟꯗꯒꯤ ꯊꯣꯛꯂꯛꯂꯤ꯫ ꯂꯥꯏꯔꯦꯟ ꯑꯗꯨ ꯎꯕꯗ ꯄꯨꯔꯦꯜꯗꯤ ꯄꯥꯈꯠꯄ ꯑꯀꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯍꯦ ꯂꯥꯏꯑꯣꯏꯔꯕ ꯂꯥꯏꯔꯦꯟ, ꯅꯍꯥꯛꯄꯨ ꯍꯥꯠꯂꯨꯔꯣ ꯍꯥꯏꯗꯨꯅ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯃꯔꯥꯜ ꯂꯩꯖꯗꯕ ꯅꯍꯥꯛꯄꯨ ꯍꯥꯠꯄ ꯉꯝꯂꯣꯏꯗꯧꯔꯤ꯫ ꯄꯨꯔꯦꯜꯗꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯃꯥꯕꯨ ꯄꯣꯛꯄꯤꯕ ꯃꯃꯥꯕꯨ ꯅꯤꯡꯁꯤꯡꯉꯤ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯍꯥꯛ ꯀꯩꯗꯧꯉꯩꯗꯁꯨ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯕ ꯌꯥꯗꯦ꯫ ꯃꯤꯅ ꯅꯪꯉꯣꯟꯗ ꯑꯔꯥꯟꯕ ꯀꯌꯥ ꯇꯧꯔꯛꯂꯕꯁꯨ ꯉꯥꯛꯄꯤꯕ ꯍꯥꯏꯕꯁꯦ ꯃꯤꯑꯣꯏꯕꯒꯤ ꯑꯊꯣꯏꯕ ꯃꯒꯨꯟ ꯑꯃꯅꯤ꯫ ꯃꯤꯒꯤ ꯇꯧꯕꯤꯃꯜ ꯃꯁꯛ ꯈꯪꯉꯨ꯫ ꯑꯍꯜ ꯂꯃꯟꯒꯤ ꯋꯥꯕꯨ ꯍꯤꯛꯇꯣꯛꯀꯅꯨ꯫ ꯃꯔꯥꯜ ꯂꯩꯖꯗꯕ ꯃꯤꯑꯣꯏꯗ ꯈꯨꯠ ꯊꯥꯒꯦ ꯈꯟꯕ ꯌꯥꯗꯦꯀꯣ꯫ ꯄꯨꯔꯦꯜ ꯃꯃꯥꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯃꯅꯥꯀꯣꯡꯗ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯩ ꯃꯁꯤꯒꯤ ꯊꯕꯛꯁꯦ ꯇꯧꯕ ꯌꯥꯗꯦ꯫ ꯏꯅꯤꯡꯊꯧꯅ ꯏꯐꯝꯗ ꯄꯤꯅꯤꯡꯕꯗꯗꯤ ꯄꯤꯖꯔꯁꯅꯨ꯫ ꯑꯩ ꯃꯁꯤ ꯍꯥꯠꯄ ꯉꯝꯂꯣꯏ꯫ ꯑꯩ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯦ꯫ ꯄꯨꯔꯦꯜ ꯂꯥꯏꯑꯣꯏꯔꯕ ꯂꯥꯏꯔꯦꯟ ꯑꯗꯨꯗ ꯑꯃꯨꯛꯇꯪ ꯅꯨꯡꯁꯤꯅ ꯂꯥꯞꯅ ꯌꯦꯡꯂꯛꯏ꯫ ꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯆꯠꯀꯦ ꯍꯦꯛ ꯇꯧꯕꯒ ꯇꯨꯡꯂꯣꯝꯗꯒꯤ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ ꯄꯨꯔꯦꯜꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯅꯍꯥꯛ ꯑꯃꯨꯛꯇ ꯉꯥꯏꯈꯣ꯫ ꯄꯨꯔꯦꯜ ꯉꯛꯅ ꯀꯧꯔꯛꯂꯤꯕ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯊꯣꯔꯛꯏ꯫ ꯀꯧꯔꯛꯂꯤꯕꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯂꯥꯏꯔꯦꯜ ꯑꯗꯨꯅꯤ꯫ ꯄꯨꯔꯦꯜ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯩꯍꯥꯛ ꯑꯆꯝꯕ ꯂꯥꯏꯔꯦꯜ ꯑꯃ ꯅꯠꯇꯦ꯫ ꯅꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕꯒꯤ ꯃꯔꯝ ꯑꯩꯅ ꯈꯪꯏ꯫ ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯨꯁꯨ ꯑꯩꯅ ꯂꯣꯏꯅ ꯈꯪꯏ꯫ ꯅꯪꯒꯤ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯃꯇꯧ ꯑꯁꯤꯗ ꯑꯩ ꯄꯦꯜꯂꯤ꯫ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯃꯐꯝ ꯑꯁꯤꯗ ꯅꯤꯡꯊꯧ ꯑꯁꯤꯅ ꯑꯩꯕꯨ ꯍꯥꯠꯅꯅꯕ ꯊꯥꯔꯛꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯃꯠꯇꯅ ꯑꯩꯕꯨ ꯍꯥꯠꯄ ꯉꯝꯈꯤꯗꯦ꯫ ꯃꯔꯝꯗꯤ ꯑꯩ ꯏꯄꯥ ꯁꯣꯔꯥꯔꯦꯜꯒꯤ ꯃꯆꯥꯅꯤ꯫ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯒꯤ ꯃꯔꯝꯗꯤ ꯏꯄꯥ ꯏꯕꯨꯡꯉꯣ ꯁꯣꯔꯥꯔꯦꯜꯅ ꯑꯩꯕꯨ ꯍꯥꯏꯕ ꯏꯟꯗꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯍꯦꯟꯗꯣꯛꯄ ꯉꯝꯍꯟꯗꯅ ꯊꯝꯂꯛꯈꯤꯕ ꯆꯍꯤ ꯀꯌꯥ ꯑꯃ ꯐꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯒꯤ ꯃꯇꯝꯁꯨ ꯂꯣꯏꯔꯦ꯫ ꯑꯩ ꯆꯠꯂꯒꯅꯤ꯫ ꯅꯪꯒꯤ ꯄꯨꯛꯆꯦꯜ ꯁꯦꯡꯕ, ꯑꯔꯥꯟꯕ ꯇꯧꯖꯗꯕ ꯑꯁꯤꯗ ꯑꯩ ꯄꯦꯜꯂꯤ꯫ ꯁꯦ, ꯁꯅꯥ ꯌꯥꯏꯑꯣꯏꯕꯤ ꯈꯨꯗꯣꯞ ꯑꯁꯦ ꯅꯪ ꯂꯧꯔꯣ꯫ ꯀꯅꯥꯁꯨ ꯈꯪꯍꯟꯕ ꯌꯥꯗꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏꯔꯦꯜ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯄꯨꯔꯦꯜ ꯑꯗꯨ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯋꯥꯍꯩ ꯑꯃꯠꯇ ꯐꯥꯎꯕ ꯍꯥꯏꯕ ꯅꯪꯍꯧꯗ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫ ꯈꯨꯗꯣꯞ ꯑꯗꯨꯕꯨꯗꯤ ꯇꯝꯂꯝꯗꯦ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯄꯨꯔꯦꯜ ꯑꯁꯤ ꯑꯆꯝꯕ ꯅꯠꯇꯦ ꯈꯟꯗꯨꯅ ꯃꯆꯥ ꯅꯤꯡꯉꯣꯜ ꯊꯣꯏꯅꯨ ꯑꯃꯗꯤ ꯊꯣꯏꯍꯦꯟꯕꯤꯕꯨ ꯄꯨꯔꯦꯜꯗ ꯊꯥꯖꯔꯝꯃꯤ꯫ ꯊꯣꯏꯅꯨ ꯑꯃꯗꯤ ꯊꯣꯏꯍꯦꯟꯕꯤꯕꯨ ꯃꯌꯨꯝꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯈꯨꯗꯣꯞ ꯑꯗꯨꯒꯤ ꯃꯄꯥꯟꯗꯒꯤ ꯄꯨꯔꯦꯜꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯑꯍꯟꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯇꯨꯅ ꯅꯤꯡꯊꯧ ꯈꯨꯕꯝ ꯑꯗꯨ ꯄꯨꯔꯦꯜꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯨꯔꯦꯜ ꯂꯥꯏꯔꯦꯟ ꯑꯗꯨꯒꯤ ꯃꯇꯦꯡꯗꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯈꯤ꯫
Mamangay matamni. Khunggang asida paisa paibada yamna maming chatpa imungni Ibohal. Ibohalgi macha ningol nuja kauba masak matau yamna phajaba amasu leirami. Ibohalgi loinabi thaba. Napal yamna kaba achawaram yamna pamba miyoi ama oirami. Mamagi asigumba mataw asida nujasu napal yamna kajarami. Nujagi mabung ahum leirami. Makhoi ahumsu machanupinabu hairabadi siba changba khangdaba makai machalgi aningba apamba pumba tawrami. Nongmagi numit amada nuja khulgi pukri achauba aduda ising sokpa laklami. Khulgi ahal na haktana nujada loina mamit kupta yingnarei. Aduba mityeng adu kuina sangna yingba ngamde. Phat mamai sing adu onthoknaki. Maramdi nuja ase mabung ahumna yamna luna tawjaba machalamani. Khul asida paisa paiba masak matau phajaba asinaso napal yamna karami. Mangonda mitna kana yengluba mi adudi mabung ahumna maram chada adu maphukrani. Khulgi leiriba miyamnasu kaisu haiba ngamlamde. Saubadi amuk toiba loirabani. Nujana Pukhi sida ngakta ising sokpa lakpasida yenguni yengi mayamse. Tachauga tayaiga tatonga da haidogane loini hek phuhanise. Machin adu paithoklaga ising adu soi. Nuja napada nachom ama chilli. Matam asida nupi oibi singna nachom chinba asi yamna pamnarami. Nuja du oidata khelai nachom ama chin lengjumda phi ama yan ningdu yaina choina tariba samlang adu thadoktuna haina humna chatli. Koirauna bi mituna akoibada nokmi yengduna yumlomda halai. Awuba singdi nujada mityengpham oiri aduba akibasu phawri. Thongana mabung ahum adu makhwang metuna machanupina laklibadu yengli. Nuja mabung ahum ubada kesinaduna hairei marai kolaga. Tajo tayai taton kaidoino ai lakpa ngairamiro. Asi hairaga nokmi tawraga mabung ahumda yengi. Nujagi mabung yaimana nangoda kana ising so haige nate nanama ahum leirisibu makoida soonba yadabro nangna kari ising soklibano. Tayai inamada dainagano aina sum yumda leibase tanduna sum ising sokpa oina thobani. Adu oirabasune nangna tomta chathokpa yade. Hayengkai chatke hairabasu nanama sing horoga chalo. Nabung aikhoi ahumgidi nangna numit tha yengbagumda yenglibani. Ima babana nangbu luna chana tawjaribani. Hoi tacho ai hayengkai tawjaroi. Chatpa tarasu inama sing hauduna chatlagi. Atombana kadai isingdu ai puragi ngasai waramani. Asi hairaga ising sanabuna du lauraga yumlomda changlai. Makhoi nupi ahum adusu mangola famduna noba metuna chana nabakana tawrami. Mabung ahumna machanupibu puduna laklibadu ubada mau ahum adudi mamit onthokna nakhre. Makhoi mau ahumna tumina haine. Yenguni tawrisi makhoi ahum marise onthokna mit nakhre aidi. Aduni ije amasina sanabun gasi nupidona pairaga lai. Kari nungi imung asida yum palaklubano hainane khallabani aidi. Nade aina haibadi machanase kaisu mangloi haiba kaisu siroi haiba ising asidang sokpada sigadro. O aikoina sokpadadi nongmata mateng pangni khangde onsillaga hena dum ngangsinbirakani. Ije kanade nanaw aidine mitse onthokna nakre nobabse sasa sathoksi adugane tumduna laithoksi. Mau yaimaga ahangana hai tumi layuko mase aikoida onsilakpra khangpote aduni machan sana ase ising sokale haiduna phupra khangpote ko. Mau atombidu tuminle haibaga tawbaga nupa ahomado magi nupi ki manakta laktuna isaw langba haurai. Nate ichan naitom tangna yaujabi asibuna ising sokhale aduga noina sida nobab chaduna noktuna nungaina leiriba. Jalse naitom yaubi numit thagumna yengjariba ichalni karigino ising sohalisibo. Kanade tacho tayai nanaudi mayanglena sida hekta santharagi. Nupi ahomado kiboi kaiboi hairai. Karino ne atomba ngamme haiduna hekta nupi angangbu phuba hekta yabro. Tawnu atomba inause kaisu khangjadabani ichalne ising soe haibado madi khangjadabani. Yaimana ma khangdrusu nangdi khangiba natro ha. Asi hairaga lichai aduna mau yaimagi nanganda dublawnu phutharai. Ayoma kaino tayai ngamme haiduna hekta phuba sibu haunabro. Ayo ai siri. Mau yaima phukiba aduda mau atombiga ahangadu kiru magi nupada yenglai. Tanja aduda nuja changlaktuna
Kayno tacho, tayay, tatuan. Ina masing puri dubu kaygino. Aina ising sokpa chatlaga ina mohoida phubiriba sibu karigino. Moidi khangjadabani. Aina tumina chatpani. Khanglagasu aidi adum chakani. Yumda sum kanasu tinadana laibado. Ai sum talaeba. Adugi thobaneba. Ising singdi ina mahumna ngarang loina soktana loirabani. Machalna adumna hairakpatuda mabung ahumado hoimai hairamdabida magi kada changki. Nujana Inama lao nobab sa haudu mali chatharasi. Mau ahumado ihai hainadana famtharai. Mau yaimadi machinadu pomthoklaga mamit paitak nujada yenglai. Jaina aduna amukso managanadu thekdokli. Hauri he sidia. Yaima kaidore nangbu yam narabo. Iche kadumdagi santharakpali jainu sibo. Ai nanganse yaudraba khangde. Naabada loire. Nujada nungaita asumna hairaklami. Inami yaima ai hidak taibige. Mau yaimadu kina. Yare to taibige. Amukne ai lijai chaba ngamjararoi. Iche inao no chahauro ko ai ngahakta hipukige. Asi hairamnaga imungda changkhre. Mau yaima changkhiba aduda mau ahalga atombigado haifet yengnaraga atombina sumna hairai. Nuja ina mohidi kayabu chaningdre. Si loishalamagi. Nangbu chaningibo. Nuja nukmi tawduna. Yaranida haibu kayam chadoino. Asi hairaga makutu sat hamlaga imungda changki. Mathangi numini sumang matondagi tharona laurai. Hai, noi karamda laitabro. Achauba, yaima, atomba. Noi bu loina sikhrabrane he. Hai, mau, noi su tadabro aina kaurisibo. Imungdagi makhoi pumbado hatu thoklai. Kaidoragi ma, kaidobu yaurage. Awangi leimatona selpham khara laukhibani. Tha masing yamle. Singla o haina hairubani. O hojik paisa leite. Singba ngamoi. Yam tathi nganglai. Kanade. Makhoide iroi mayam ama leiribado. Nakhoi ahumna chatuna iroi ahumdine munduna pura uchalo. Mamana hairibado induna chatke hek tawbaga ibohalna khamlai. Hai, ngaikho chatkinu. Soidana khanarakpa tare ko. Fajana hainaba yaba thabakni. Chango. Imungdane ai chatuna fajana haige. Makhoigi machanupa amata yaujabado yamna sathibani. Nachanupa ahumase makhoigumba nate. Hai, nakhoi ahumbu changoni imungda. Kari imung tawrige? Mau ahum. Nakhoi nupa singa se pusinkro. Chalo imung jang. Tharona laukhalai. Kari imungda changkiba. Yaroi ko. Yaroi harisini he. Aidine ngasigi numida sida. Aigi paisa singado laudoba sugama gyaroi. Machanupa ahumado mamana haiba adu induna phat. Makhoi ahumado chatki. Ibohalna hoimai haiba nanghaude. Mau ahumado magi nupagi matung inaduna chatki. Soibatare khanduna tharosu inaki. Nujaga ibohalgado tabli makhoi su lagli. Somda laimatongi imungdo lan sare amuk tuiba loiri. Ichegi bungo nang mapan thokpa yade. Tumine imungda layo haibane. Iche aikhoibu kana leite. Ipa leite haiduna usijibane. Ai tawge moi. Ngaikho haibanine nangbo. Iche na hairibase munna taw haibanine nangbo. Ichege imagana phajana haigi. Yadagana ne nangbu su kauthorakeba. Si amta phajana layoba. Thoinudu mamagi manakta amuk lai. Sumang aduda loire makhoi imungi mi ngakta. Kaino tharo. Aina haikibadi tha ahumdang phujage haikibani. Hauji tha ahum su phadari. Sida hoimai haidabida paisa hekta thaurari. Aisu paisa singado hana thaurang tawraga thamhaudabani. Ramaduna nongmani ni tangayo haijabani. Masida nangna aibu tathi nganglakpaduda sauduna wahai amani hainabasida. Icha imo khomduna purakliba asibu lekai mayam mamang asida aibu yoliba haibadura. Phajana ningthina hainaba yabasida. San iroi oina lauruni haiduna lakpiriba sibu karigino. Aduga amakhakta natana ahum logani hairi sibu tharo. Nangi paisa aduna aigi iroi amagi mamalbu yobu yoronggadro. Tharodu wa kumpham khangdraduna ngaihakti lei. Kona amo mina ngamkhiba yade khanduna mathong marang khangdana hairai mana achumba saduna. Hai, muna daw. Iroi amana aigi selpham sing adugi laugadoriba. Amana sendoigi. Aduga amana aibu ikaiba pibagi khanglabra aina hairise. Nangi paisa suba sudaba. Mamal manadaba ai khangde. Achauba, yaima, nakhoi kaidawri. Chalo, iroi leirise lauthoro. Ngangnaba yararoi khanduna thoinuna mamabuda oina hairai. Ima,
ꯅꯥꯄꯟ ꯀꯥꯃꯟꯈ꯭ꯔꯦ ꯈꯨꯜ ꯑꯁꯤꯗ ꯃꯈꯣꯏꯅ ꯇꯧꯅꯤꯡꯕꯗ ꯇꯧꯗꯨꯅ ꯂꯩꯔꯤ ꯃꯁꯦ ꯑꯩ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯔꯒꯦ ꯃꯆꯥ ꯑꯍꯨꯝ ꯑꯁꯦ ꯑꯩ ꯇꯧꯈꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯅꯥꯎ ꯅꯨꯄꯥꯕꯨ ꯀꯧꯊꯣꯔꯛꯂꯦ ꯆꯥꯎꯔꯦꯜꯗꯨ ꯏꯃꯨꯡꯂꯣꯝꯗꯒꯤ ꯐꯠ ꯊꯣꯛꯂꯛꯏ ꯆꯥꯎꯔꯦꯜꯒꯤ ꯐꯤꯕꯝ ꯃꯨꯔꯇꯤ ꯑꯗꯨꯗ ꯊꯔꯣ ꯑꯃꯗꯤ ꯃꯃꯧ ꯑꯍꯨꯝꯗꯤ ꯑꯀꯤꯕ ꯄꯣꯛꯏ ꯃꯁꯛ ꯃꯇꯧꯗꯤ ꯐꯖꯩ ꯏꯔꯣꯏ ꯃꯩꯀꯣꯜ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯐꯠ ꯆꯪꯂꯛꯇꯨꯅ ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨ ꯗꯝ ꯗꯝ ꯍꯦꯛꯇ ꯐꯨꯊꯔꯛꯏ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯃꯈꯨꯠ ꯍꯟꯕꯒ ꯉꯝꯗꯦ ꯑꯌꯣ ꯁꯤꯔꯦꯅꯦꯍꯦ ꯀꯅꯥꯅꯣꯅꯦ ꯑꯁ ꯑꯌꯣꯃ ꯍꯩ ꯇꯨꯃꯤꯟ ꯂꯩꯌꯨꯅꯦ ꯐꯨꯔꯤꯕꯗꯨꯕꯣ ꯏꯃꯥ ꯁꯤꯔꯦꯅꯦ ꯅꯣꯏꯕꯣ ꯇꯌꯥꯏ ꯀꯅꯥꯅꯣ ꯁꯤꯕꯣ ꯍꯩ ꯅꯨꯄꯥ ꯅꯪꯕꯨ ꯐꯨꯅꯨꯅꯦꯍꯦ ꯁꯤꯕ ꯇꯥꯔꯦꯅꯦ ꯆꯥꯎꯔꯦꯜꯗꯨ ꯌꯥꯏꯃꯗ ꯐꯨꯔꯝꯕꯗꯒꯤ ꯑꯇꯣꯝꯕꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯂꯦ ꯃꯈꯣꯏ ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨ ꯆꯥꯎꯔꯦꯜꯅ ꯐꯨꯊꯔꯛꯂꯦ ꯃꯇꯧ ꯑꯗꯨꯗ ꯊꯔꯣꯅ ꯃꯤ ꯍꯥꯠꯂꯦꯅꯦꯍꯦ ꯂꯩꯃꯇꯣꯟ ꯅꯪꯕꯨ ꯅꯆꯥꯁꯤ ꯈꯥꯝꯃꯨꯅꯦ ꯏꯆꯥ ꯑꯍꯨꯝꯁꯤ ꯁꯤꯕ ꯇꯥꯔꯦ ꯍꯥꯏꯕ ꯅꯆꯥ ꯑꯁꯤꯕꯨ ꯍꯤꯡꯆꯥꯕꯔꯥ ꯀꯔꯤꯅꯣ ꯈꯪꯗꯦꯃꯦ ꯅꯨꯖꯥꯒ ꯏꯕꯣꯍꯜꯒꯗꯨ ꯂꯥꯛꯄꯒ ꯃꯄꯥ ꯏꯆꯥ ꯆꯥꯅꯈ꯭ꯔꯦ ꯅꯨꯖꯥꯗꯤ ꯑꯁꯤꯒꯨꯝꯕ ꯑꯁꯤ ꯑꯃꯨꯛꯇ ꯎꯗꯕ ꯀꯧꯕꯅꯤꯅ ꯀꯤꯅ ꯃꯃꯤꯠ ꯑꯗꯨ ꯆꯥꯎꯔꯦꯜꯗ ꯌꯦꯡꯂꯛꯏ ꯈꯣꯟꯖꯦꯜ ꯑꯗꯨ ꯅꯤꯛꯅ ꯑꯩꯒꯤ ꯏꯕꯨꯡ ꯑꯍꯨꯝꯁꯦ ꯐꯨꯔꯦ ꯃꯥꯅ ꯀꯩꯅꯣ ꯇꯥꯆꯧ ꯇꯌꯥꯏ ꯇꯥꯇꯣꯟ ꯀꯩꯅꯣ ꯅꯣꯏ ꯑꯍꯨꯝꯅ ꯈꯨꯠꯍꯟꯗꯅ ꯇꯨꯃꯤꯟꯅ ꯂꯩꯗꯨꯕꯣ ꯅꯣꯏꯗ ꯐꯨꯔꯛꯑꯗꯤ ꯅꯣꯏꯁꯨ ꯈꯨꯠꯍꯜꯂꯣ ꯐꯨꯋꯣ ꯍꯧꯒꯠꯂꯣ ꯇꯥꯇꯣꯟ ꯆꯥꯎꯔꯦꯜꯗꯨ ꯈꯥꯝꯗꯣꯛꯄꯒꯤ ꯃꯍꯨꯠꯇ ꯏꯟꯁꯤꯜꯂꯦ ꯍꯥꯏꯅ ꯁꯥꯎꯗꯨꯅ ꯂꯥꯎꯈꯠꯂꯛꯏ ꯑꯗꯨꯒ ꯌꯦꯡꯂꯛꯏ ꯍꯦ ꯀꯔꯤꯅꯣ ꯈꯥꯝꯗꯣꯛꯄꯒꯤ ꯃꯍꯨꯠꯇ ꯏꯟꯁꯤꯜꯂꯤꯗꯨꯕꯣ ꯅꯨꯄꯤ ꯅꯍꯥ ꯀꯅꯥꯅꯣ ꯍꯥ ꯅꯪꯁꯨ ꯃꯈꯨꯠꯇꯨ ꯀꯤꯟꯅ ꯊꯤꯟꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯅꯤ ꯅꯨꯖꯥꯗꯣ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯂꯩꯕ ꯑꯗꯨ ꯎꯕꯗ ꯆꯥꯎꯔꯦꯜ ꯊꯥꯡꯀꯠꯂꯝꯕ ꯃꯈꯨꯠ ꯑꯗꯨ ꯇꯞꯅ ꯑꯃꯨꯛ ꯊꯥꯡꯊꯈ꯭ꯔꯦ ꯀꯤꯔꯨꯞ ꯃꯥꯕꯨ ꯌꯦꯡꯂꯤꯕꯤ ꯑꯗꯨ ꯎꯕꯗ ꯃꯕꯨꯡ ꯑꯍꯨꯝ ꯑꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯗ ꯑꯃꯨꯛ ꯃꯃꯤꯠꯇꯨ ꯄꯩꯅ ꯌꯦꯡꯂꯛꯏ ꯁꯦ ꯏꯔꯣꯏꯁꯦ ꯑꯃ ꯄꯨꯈ꯭ꯔꯣ ꯅꯈꯣꯏꯒꯤ ꯁꯛꯐꯝ ꯑꯗꯨꯅꯤ ꯁꯤꯡꯂꯤꯁꯦ ꯊꯔꯣꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯊꯔꯣꯅ ꯄꯥꯏꯔꯤꯕ ꯈꯥꯎ ꯃꯆꯥ ꯑꯗꯨ ꯐꯠ ꯂꯧꯔꯒ ꯄꯩꯁꯥ ꯑꯗꯨ ꯂꯧꯊꯣꯛꯏ ꯑꯗꯨꯒ ꯆꯥꯎꯔꯦꯜꯅ ꯃꯁꯦ ꯏꯔꯣꯏ ꯑꯁꯤꯒꯤ ꯃꯃꯜ ꯀꯩꯁꯨ ꯍꯦꯟꯖꯤꯟꯅꯗꯕꯅꯤ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯅꯆꯥꯁꯤꯡ ꯑꯁꯤ ꯄꯣꯒꯦꯔ ꯄꯝꯒꯦꯔ ꯇꯧꯔꯒ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯊꯔꯣꯗꯨ ꯆꯥꯎꯔꯦꯜꯅ ꯂꯥꯛꯈꯠꯂꯛꯄ ꯑꯗꯨꯗ ꯀꯤꯅ ꯃꯆꯥꯁꯤꯡ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯍꯩ ꯍꯧꯒꯠꯂꯣ ꯃꯤꯊꯤꯕꯣꯡ ꯉꯥꯛꯇ ꯅꯣꯏꯅ ꯀꯜꯂꯤ ꯍꯥꯏꯗꯅ ꯇꯧꯔꯤꯁꯤꯗꯤ ꯃꯁꯤꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ ꯃꯧ ꯅꯣꯏꯕꯨ ꯀꯔꯤ ꯌꯦꯡꯂꯤꯒꯦ ꯅꯣꯏꯒꯤ ꯅꯨꯄꯥꯁꯦ ꯃꯈꯨꯠ ꯁꯝꯃꯨꯅꯦ ꯆꯠꯂꯣ ꯌꯨꯝꯗ ꯆꯠꯂꯣ ꯃꯧꯁꯤꯡ ꯑꯗꯨꯁꯨ ꯃꯥꯒꯤ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ ꯂꯝꯕꯤꯗ ꯅꯨꯄꯤ ꯑꯩꯁꯤꯕꯨ ꯍꯤꯡꯂꯕ꯭ꯔꯥ ꯁꯤꯔꯕ꯭ꯔꯥ ꯑꯩ ꯆꯠꯄ ꯉꯝꯗ꯭ꯔꯦꯅꯦ ꯅꯪꯕꯨ ꯑꯩꯁꯦ ꯑꯃꯨꯛꯇ ꯄꯣꯒꯦꯔ ꯄꯝꯒꯦꯔ ꯑꯝꯇ ꯄꯨꯒꯦꯔꯥ ꯃꯧ ꯌꯥꯏꯃ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯅꯪ ꯑꯝꯇ ꯄꯣꯅꯤ ꯏꯆꯥꯁꯤ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯍꯥꯏꯌꯦ ꯀꯩꯅꯣꯗ ꯏꯃꯥ ꯍꯦꯛ ꯄꯣꯕꯤꯔꯣ ꯑꯩꯁꯤꯕꯨ ꯀꯩ ꯑꯣꯏꯅ ꯎꯕꯤꯒꯦ ꯅꯆꯥ ꯅꯨꯄꯥꯅꯤꯅ ꯁꯥꯃꯨꯗꯒꯤ ꯍꯦꯟꯅ ꯂꯨꯝꯕꯁꯤꯕꯨ ꯑꯩꯅ ꯄꯣꯗꯣꯏꯕ ꯑꯗꯨꯁꯨ ꯅꯨꯄꯤ ꯑꯩꯅ ꯊꯔꯣꯗꯨ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯈꯣꯏꯗ ꯂꯣꯏꯅ ꯌꯦꯡꯅꯔꯛꯏ ꯃꯔꯝ ꯈꯪꯗ꯭ꯔꯒꯁꯨ ꯃꯣꯏꯅ ꯁꯣꯛꯄ ꯑꯁꯤ ꯎꯕꯗ ꯀꯂꯛ ꯄꯦꯟꯅꯔꯝꯃꯤ ꯃꯌꯨꯝ ꯌꯧꯕꯒ ꯃꯈꯣꯏ ꯄꯨꯟꯅ ꯃꯥꯡꯒꯣꯜꯗ ꯐꯝꯃꯤ ꯊꯔꯣꯗꯤ ꯀꯞꯉꯥ ꯉꯥꯡꯕ ꯍꯧꯔꯛꯂꯤ ꯄꯩꯁꯥꯁꯨ ꯄꯨꯕꯤꯕ ꯂꯤꯆꯩꯁꯨ ꯆꯥꯕ ꯄꯩꯁꯥꯁꯨ ꯑꯃꯨꯛ ꯂꯧꯍꯧꯕ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯕꯁꯤ ꯑꯩꯗꯤ ꯍꯥꯏꯔꯤꯁꯤꯅꯤꯀꯣ ꯏꯆꯥ ꯅꯨꯄꯥ ꯑꯍꯨꯝ ꯂꯩ ꯀꯔꯤꯃꯠꯇ ꯀꯥꯟꯅꯗꯦ ꯃꯤꯅ ꯑꯣꯏꯅ ꯐꯨꯔꯒ ꯊꯥꯗꯣꯔꯛꯏ ꯏꯃꯥ ꯌꯥꯔꯦꯗ ꯃꯁꯤ ꯄꯨꯝꯕ ꯏꯃꯥꯅ ꯅꯠꯇ꯭ꯔꯣ ꯏꯕꯣꯍꯜ ꯑꯗꯨ ꯁꯥꯎꯒꯠꯂꯛꯏ ꯍꯥꯏ ꯃꯃꯥ ꯅꯪꯁꯨ ꯌꯥꯔꯦ ꯅꯆꯥꯁꯤꯡ ꯑꯁꯤꯁꯨ ꯌꯥꯔꯦꯀꯣ ꯅꯃꯥꯏꯗꯨ ꯏꯀꯥꯏꯗ꯭ꯔꯣ ꯂꯩꯀꯥꯏ ꯑꯁꯤꯗ ꯍꯥꯏꯅꯔꯤꯕꯁꯦ ꯅꯣꯏꯅ ꯁꯣꯛꯄ ꯎꯔꯒ ꯍꯣ ꯅꯣꯏꯕꯨ ꯏꯀꯥꯏꯕꯒ ꯑꯃꯠꯇ ꯈꯪꯗ꯭ꯔꯕꯔꯣ ꯄꯦꯜꯂꯤꯅꯦ ꯍꯧꯖꯤꯛꯇꯤ ꯅꯅꯝꯃꯗꯨ ꯄꯣꯞꯂꯕ ꯀꯥꯟꯗꯇ ꯄꯦꯜꯂꯤꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤ ꯅꯨꯖꯥꯁꯨ ꯄꯦꯔꯤ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯀꯩ ꯆꯥꯒꯦꯅ ꯆꯠꯂꯨꯏꯅꯣ ꯈꯪꯗꯦ ꯂꯤꯆꯩ ꯃꯔꯨ ꯆꯥꯔꯒ ꯑꯣꯏꯅ ꯂꯥꯛꯏ ꯑꯩꯒꯤ ꯏꯕꯨꯡ ꯑꯍꯨꯝꯕꯨ ꯐꯨꯕ ꯅꯨꯄꯥꯗꯣ ꯅꯨꯡꯉꯥꯏꯅꯤ ꯑꯩꯅ ꯅꯨꯡꯉꯥꯏꯅꯤꯕ ꯑꯃ ꯑꯗꯣ ꯉꯁꯥꯏ ꯅꯨꯄꯥꯗꯣ ꯀꯗꯥꯏꯗꯅꯣꯃ ꯐꯖꯕ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯌꯥꯎꯔꯤꯌꯦ ꯅꯨꯖꯥꯗꯣ ꯇꯨꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯏꯔꯣꯏ ꯂꯩꯔꯤꯕ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯇꯞꯅ ꯀꯤꯅ ꯆꯪꯁꯤꯜꯂꯤ ꯎꯏ ꯅꯪꯕꯨ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯑꯩꯗꯤ ꯅꯨꯖꯥ ꯀꯧ ꯋꯥꯗꯣ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯊꯔꯣꯅ ꯁꯥꯎꯅ ꯂꯥꯎꯔꯛꯏ ꯍꯥꯏ ꯅꯪ ꯑꯗꯨꯗ ꯀꯩꯗꯧꯔꯤꯅꯣ ꯍꯥ ꯁꯤꯗ ꯂꯥꯎ ꯋꯥ ꯍꯥꯏꯒꯦ ꯉꯁꯤꯗꯤ ꯅꯨꯖꯥꯗꯣ ꯀꯤꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯌꯦꯡꯉꯣꯏ ꯅꯕꯨꯡꯁꯤꯡꯗꯤ ꯑꯣꯏꯔꯔꯣꯏ ꯅꯅꯝꯃꯁꯤꯡꯁꯨ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯁꯦꯕꯥ ꯇꯧꯈ꯭ꯔꯦ ꯁꯣꯛꯂꯕꯅꯤꯅ ꯅꯪꯅ ꯉꯁꯤꯗꯤꯅꯦ ꯊꯕꯛꯁꯦ ꯇꯧ ꯏꯁꯤꯡꯗꯤꯅꯦ ꯏꯃꯥꯅ ꯂꯣꯏꯅ ꯁꯣꯛꯂꯒ ꯊꯝꯂꯕꯅꯤ ꯏꯔꯣꯏꯁꯦ ꯏꯔꯨꯁꯤ ꯃꯣꯏ ꯑꯥꯗ ꯃꯤ ꯐꯠꯇꯁꯤꯡꯒ ꯂꯩꯔꯨꯕ ꯏꯔꯣꯏꯅꯤ ꯍꯧꯖꯤꯛꯇꯤꯅꯦ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯕꯅꯤ ꯁꯦ ꯂꯥꯛꯑꯣ ꯏꯔꯣꯏꯒꯤ ꯃꯅꯥꯛꯇꯨꯗ ꯑꯅꯤꯗꯨ ꯆꯪꯂꯛꯏ ꯊꯔꯣꯗ ꯏꯔꯣꯏ ꯑꯗꯨꯅ ꯍꯦꯛ ꯋꯥꯏꯒꯦ ꯇꯧꯔꯛꯏ ꯊꯔꯣꯗꯨ ꯂꯥꯎꯔꯒ ꯑꯣꯏ ꯃꯁꯤꯔꯦ ꯀꯩꯅꯣꯅꯦ ꯃꯁꯤꯁꯨ ꯃꯄꯨ ꯂꯧꯔꯦꯗꯅ ꯅꯨꯖꯥꯗꯣ ꯃꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯏ ꯊꯔꯣ ꯀꯤꯅ ꯕꯦꯝꯃꯥ ꯅꯪ ꯇꯧꯍꯧꯔꯣꯍꯦ
Imadi kaya ihei heinadri. Ima change. Asi hairaga changkre Nujadu nokmi. Ima sima. Ado iroi. Nangi ming aina ngaubi tholabani ko. Ibani ngasidagi tinarase. Ado nang aingondadi wairakanu ko. Nujaga ngaubi gado yanarakle. Nujana hairikai marol khangmagumna yarami. Nujana haita irujabirami. Ngaubi nangi hanagi mapuduga aiga kanani hengi masak fazaba. Kanade ai sasad iruja thokpiraga aswai phaba thokluge. Aina nahankai mapan thoktabagi oira khangde. Nong to ude haiba. Ado yengone ngasagi nupado kari maming kaubono. Onthokna nungsikre haiba. Nujado matomta pangangang laga leiri ngehaki matungda numidang wairam ado Nuja ningthina phanek setuna masam joina thadaraga thoglai. Makoi thongkanda saliba ta khelai adu hektuna napada chinsile. Machinda sur taboi tadaboi isai ngangli. La 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 la. As kanamta lagteda asai phauta thoke haibabu itomta tankreda. Nujana sum yenglakpada thoinudu hek urure momondok hekta kaushilageda. Managda khara naksilakpaga iche amda ngaikhoba. Thoinudu Nujana kaurakpaduda ngakna kai haige nangbo. Iche ai Nuja ngasai ai khangi aduna buni kari leirage haise. Nujana wangangba loijingaida phat hairakpani. Nujado ikai na sumkaubonida. Asi haraga yumlomda changlakli. Nujado atai mi oirabadi onsinaraga hekta ngangluradabani. Thoinu oirambagi tumina laisinkhre. Thoinu se khangi. Nujana karigumba khara hainingle haibase. Adubu ngasi thokiba tharogi matau aduda sauningbana ithi nungaina khumbiramdrabani. Tha kharagi matungni Nujaga ngaubigasu yanare phajana. Adubu atai makhoi nupasing adu amadi tharogadi yanade. Achopuna nokmi hairai. Aikhoi bemaga onthoknasu yanakre iroisiga. Aduni aikhoi na sokpadi yade. Ibemana sokpadi yai. Kaisu tawdeba. Tachao taton iroi haino ngaubi hayo magi maming ngaubi kauri aina. Ihe nang tachong na soibani. Mani ngaubi ni. Ado tachao aine ngaubi ga aikhoi ani sum asai pha koiruge. Yaro chatke hairabasu nana masing hawraga chalo. Talle ai angang nate kaisu tawrui. Kaigino tachao hoina ai set phajin pusilibasiba. Ai yumgamta palurano haira. Mi aisu angang natre. Machanupina haidorakliba wado mabung ahumado kumpham khangda tumilai. Masigi tanja asida mausing aduna haijelai. Chasa sanudana kaidawrage. Summina angaubi dawna khalani. Phajin pusilaga thamladi kaisu tawrui na chanupise. Asi hairamlaga mausing ado imungda changki. Nuja su thoragle. Mana khara thoglakpada chawrelna turelomda chatpa adu hek urure. Madu ubada Nujado no fet tawraga. Asidi aisu matung inagi khangni. Aigi ngaubi sipuradi amuk soidana pharak tarani se. Sidi swaida punduna thanamagi. Adushu mina mu pukradi kamai tawni. Hoida khara chalaga mina uroidaba mafamda pullaga loire. Asi hairamlaga akoiba aduda yenglai. Khara songba jaga aduda iroi adubu punduna thanami. Nuja chawrelgi matungda laptakna inarai. Chawrel turel yawbaga ising cheliba adu yengduna makhada kumduna lay kari tawribano haiba khangde. Nujado moli changsilai aduga kaurai. Nangbu kaiming kauge. Chawreli khangpre khangi. Ado ada kaimta haidabida phat tunglomdagi hairakpa aduda. Nuja oirambaduda sauna. Nang sidaga dawulaino. Amukari lauge haibano. Ai pininga yaukte. Chakhur chalo. Nujado ikai na hangjarubani. Chawrelgi khonda aduda kapthorai. Aidi sumi chamna hangjarubani. Kaisu henba haiba nate. Kaisu lauge haiba nate. Chawrel na tumina soli. Kadai ni nupino onthokna hainade kisanadana. Oh, naha nongma iroi loba lakpu nupidu. Numitudadi kesina kidabani damase. Nujado peri iroi adugi manakta chatkre. Chawrel su kari khalurabano khangde yumlomda halakle. Mana lakpada amuk thengnare. Nujana kaptuna leiriba adu ubada ngakna. Kainune aswaida mukap laudana leiramibasina. Kadawrajano ngawrajala. Asi khanduna manakta changsilaga hanglai. Kadawrage nangbo kai mangkhrage. Aigi ngaubi mangkre. Imana ngangani ai kamai tawdoino.
ꯑꯝꯇ ꯊꯤꯕꯤꯌꯨ ꯁꯤꯗ ꯄꯨꯜꯂꯒ ꯊꯝꯃꯝꯕꯅꯤ ꯀꯩꯅꯣ ꯉꯥꯎꯕꯤꯕꯣ? ꯏꯔꯣꯏꯗꯣ ꯑꯩꯅ ꯉꯥꯎꯕꯤ ꯀꯧꯕꯅꯦꯕ ꯆꯥꯎꯔꯦꯜꯗꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯅꯨꯖꯥꯗ ꯌꯦꯡꯂꯛꯏ꯫ ꯏꯔꯣꯏ ꯑꯗꯨ ꯆꯥꯎꯔꯦꯜꯒ ꯅꯨꯖꯥꯒꯅ ꯊꯤꯔꯝꯃꯤ꯫ ꯅꯨꯖꯥꯗꯤ ꯀꯞꯄ ꯇꯣꯛꯇ꯭ꯔꯤ ꯃꯗꯨ ꯎꯔꯒ ꯆꯥꯎꯔꯦꯜꯅ ꯂꯥꯎꯈꯠꯂꯛꯏ꯫ ꯇꯨꯃꯤꯟ ꯂꯩꯌꯨꯍꯦ ꯀꯞꯇꯕꯤꯗ ꯊꯤꯌꯨ ꯀꯞꯄꯒ ꯅꯪꯒꯤ ꯏꯔꯣꯏꯗꯣ ꯐꯪꯂꯨꯏ ꯀꯞꯀꯅꯨ ꯅꯨꯖꯥꯗꯨ ꯆꯥꯎꯔꯦꯜꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯍꯦꯟꯅ ꯑꯗꯨꯝ ꯀꯞꯂꯛꯂꯤ꯫ ꯅꯣꯡꯃꯗ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯕꯨꯡꯁꯤꯡꯅ ꯑꯗꯨꯝꯅ ꯉꯥꯡꯗ꯭ꯔꯤ꯫ ꯆꯥꯎꯔꯦꯜꯗꯨ ꯇꯧꯐꯝ ꯆꯥꯐꯝ ꯑꯃꯠꯇ ꯈꯪꯗꯅ ꯍꯥꯏꯔꯛꯏ꯫ ꯌꯥꯔꯦꯁꯦ ꯅꯪꯒꯤ ꯉꯥꯎꯕꯤꯗꯣ ꯑꯩꯅ ꯆꯞ ꯃꯥꯟꯅꯕ ꯑꯃ ꯁꯤꯡꯂꯒꯦꯀꯣ ꯇꯣꯛꯑꯣ ꯑꯩ ꯍꯩꯅꯗꯦꯕ ꯑꯗꯨꯃꯥꯏꯅ ꯀꯞꯀꯗꯨꯁꯦ ꯂꯥꯛꯑꯣ ꯑꯩ ꯌꯨꯝꯗ ꯆꯠꯁꯤ ꯂꯥꯛꯑꯣ꯫ ꯅꯨꯖꯥꯒ ꯆꯥꯎꯔꯦꯜꯒ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯤ꯫ ꯆꯥꯎꯔꯦꯜꯅ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯏꯔꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯑꯃ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯕꯒ ꯅꯨꯖꯥꯅ ꯍꯔꯥꯎꯅ ꯉꯥꯎꯕꯤ ꯅꯪꯗꯤ ꯁꯤꯗ ꯂꯩꯔꯝꯃꯦꯗꯅ꯫ ꯏꯔꯣꯏꯗꯨ ꯆꯥꯎꯔꯦꯜꯒꯤ ꯃꯌꯨꯝ ꯈꯪꯕꯅ ꯆꯥꯎꯔꯦꯜꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯆꯥꯎꯔꯦꯜꯁꯨ ꯅꯣꯛꯃꯤ ꯅꯨꯖꯥꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯌꯦꯡꯖꯩ꯫ ꯑꯩ ꯆꯠꯂꯒꯦ ꯉꯥꯎꯕꯤ ꯂꯥꯎ ꯆꯠꯂꯁꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯠꯁꯤ ꯂꯥꯛꯑꯣ ꯀꯩꯒꯤꯅꯣ ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯏꯁꯤꯕꯣ꯫ ꯅꯨꯖꯥꯅ ꯉꯥꯡꯗꯨꯅ ꯆꯠꯈꯤ꯫ ꯆꯥꯎꯔꯦꯜꯁꯨ ꯏꯃꯨꯡꯂꯣꯝꯗ ꯆꯪꯂꯛꯂꯤ꯫ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯠꯇ꯭ꯔꯕꯁꯨ ꯆꯥꯎꯔꯦꯜꯒ ꯅꯨꯖꯥꯒ ꯊꯦꯡꯅꯕ ꯈꯨꯗꯤꯡꯒꯤ ꯀꯧꯅ ꯉꯥꯡꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯇꯞꯅ ꯇꯞꯅ ꯅꯨꯡꯁꯤꯅꯔꯛꯂꯝꯃꯤ꯫ ꯅꯣꯡꯃ ꯊꯔꯣꯗꯨ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯈꯔꯒ ꯈꯠꯅꯗꯨꯅ ꯌꯨꯝꯂꯣꯝꯗ ꯁꯥꯎꯅ ꯉꯥꯡꯗꯨꯅ ꯆꯪꯂꯛꯏ꯫ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯃꯈꯣꯏꯗꯤ ꯄꯩꯁꯥ ꯄꯥꯏꯕ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯈꯔꯗꯣ ꯇꯧ ꯍꯥꯏꯕꯅꯤ ꯑꯣꯏꯔꯣꯏꯌꯦ ꯀꯗꯥꯏꯗꯒꯤ ꯄꯤꯔꯨꯕꯅꯣ ꯈꯪꯗꯦ ꯂꯧꯔꯝꯗꯥꯏꯗꯗꯤ ꯑꯃꯨꯛ ꯇꯣꯏꯕ ꯁꯤꯡꯂꯝꯗꯥꯏꯗꯅ ꯃꯆꯤꯟ ꯈꯨꯀꯟ ꯑꯃ꯫ ꯏꯕꯣꯍꯜꯅ ꯍꯩ ꯅꯪꯅ ꯉꯥꯡꯗꯅ ꯆꯪꯂꯛꯂꯤꯕꯗꯨꯅ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯅꯪꯒꯤ ꯍꯧꯅꯕꯤ ꯃꯤꯅ ꯄꯩꯁꯥ ꯄꯨꯈ꯭ꯔꯦꯅ ꯍꯥꯏꯅꯈꯤꯕ ꯃꯇꯝ ꯌꯧꯗ꯭ꯔꯤꯉꯩꯗ ꯊꯧꯕ ꯆꯠꯂꯨꯔꯒ ꯈꯠꯅꯕꯤꯗꯣ ꯑꯃꯨꯛ ꯇꯧꯔꯛꯑꯕꯣ? ꯅꯪꯅꯦ ꯃꯤꯅ ꯐꯨꯕꯤꯔꯛꯄ ꯁꯣꯏꯗ꯭ꯔꯕꯅꯤꯀꯣ ꯅꯪ꯫ ꯑꯩ ꯍꯟꯗꯛꯇꯤꯅꯦ ꯅꯪꯉꯣꯟꯗ ꯄꯩꯁꯥꯒ ꯑꯃꯗ ꯁꯤꯟꯅꯔꯔꯣꯏ ꯑꯗꯨꯒꯅꯦ ꯁꯅꯥ ꯁꯥꯕ ꯆꯠꯄꯁꯨ ꯇꯣꯛꯑꯅꯤ꯫ ꯃꯃꯥ ꯂꯩꯇ ꯂꯥꯏꯔꯕꯁꯤꯡꯕꯨ ꯅꯨꯡꯁꯤꯌꯨ ꯍꯟꯊꯅ ꯌꯦꯡꯒꯅꯨ ꯃꯈꯣꯏꯅ ꯑꯩꯈꯣꯏꯗꯒꯤ ꯂꯧꯈꯤꯕ ꯄꯩꯁꯥꯗꯣ ꯀꯩꯁꯨ ꯊꯧꯔꯨꯅꯨ ꯂꯩꯔꯀꯥꯟꯗ ꯁꯤꯡꯖꯔꯛꯁꯅꯨ ꯂꯩꯇ꯭ꯔꯦꯗꯅ ꯄꯤꯖꯔꯛꯇꯁꯅꯨ ꯂꯩꯔꯀꯥꯟꯗ ꯃꯥꯏꯅ ꯄꯤꯔꯛꯀꯅꯤ꯫ ꯑꯣ ꯊꯧꯗ꯭ꯔꯗꯤ ꯁꯤꯡꯂꯛꯑꯅꯤ ꯑꯗꯣ ꯁꯤꯡꯂꯛꯇ꯭ꯔꯁꯨ ꯇꯣꯛꯑꯣ ꯅꯪꯁꯨ ꯄꯤꯔꯨꯔꯅꯨ ꯀꯔꯤꯅꯣ꯫ ꯃꯄꯨꯔꯣꯏꯕꯅ ꯁꯥꯎꯒꯠꯂꯛꯄ ꯑꯗꯨꯗ ꯊꯔꯣ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯕꯨꯡ ꯌꯥꯏꯃ ꯑꯗꯣ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯁꯥꯎꯅ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤꯅꯣ ꯑꯃꯁꯤꯅ ꯁꯥꯎꯅ ꯑꯃꯨꯛ ꯂꯥꯛꯏꯕꯁꯤꯕꯣ? ꯀꯩꯗꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣꯅꯦ ꯁꯤꯕꯣ? ꯌꯥꯏꯃꯅ ꯇꯥꯆꯧ ꯑꯇꯣꯝꯕ ꯅꯣꯏꯅꯤ ꯑꯝꯇ ꯊꯣꯔꯛꯑꯣ꯫ ꯏꯕꯣꯍꯜꯅ ꯍꯩ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦꯅꯦ ꯅꯪꯅ ꯑꯃꯨꯛ ꯀꯅꯥꯒ ꯈꯟꯅꯔꯛꯑꯒꯦ ꯍꯥ? ꯅꯣꯏꯁꯤꯗꯤꯀꯣ ꯑꯣꯟꯊꯣꯛꯄꯅꯤ꯫ ꯀꯩꯗꯧꯔꯒꯦ ꯇꯌꯥꯏ? ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯃꯤ ꯂꯣꯏꯅ ꯊꯣꯔꯛꯇꯨꯅ ꯂꯩꯔꯔꯦ꯫ ꯃꯕꯨꯡ ꯌꯥꯏꯃꯅ ꯁꯥꯎꯕꯒꯤ ꯃꯔꯝꯗꯣ ꯅꯨꯖꯥꯅꯗꯤ ꯈꯪꯂꯝꯃꯤ꯫ ꯏꯃꯥ ꯕꯕꯥ ꯇꯥꯆꯧ ꯑꯇꯣꯝꯕ ꯂꯣꯏꯅ ꯇꯥꯎ ꯑꯩꯈꯣꯏꯅꯗꯤ ꯏꯆꯜ ꯃꯇꯣꯝꯗ ꯌꯥꯎꯕꯅꯤ ꯍꯥꯏꯗꯨꯅ ꯂꯨꯅ ꯆꯥꯅ ꯇꯧꯖꯔꯦ ꯑꯗꯨꯒ ꯌꯦꯡꯉꯨ ꯃꯥꯅ ꯑꯩꯈꯣꯏꯒ ꯌꯥꯅꯈꯤꯗꯕ ꯑꯩꯈꯣꯏꯕꯨ ꯁꯥꯊꯤꯅ ꯐꯨꯔꯛꯄ ꯅꯨꯄꯥ ꯑꯗꯨꯒ ꯈꯪꯅꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯌꯥꯝꯗꯣ ꯅꯨꯖꯥꯗ ꯂꯣꯏꯅ ꯌꯦꯡꯅꯔꯛꯏ꯫ ꯑꯇꯣꯝꯕꯅ ꯑꯗꯨꯗꯤ ꯐꯨꯔꯨꯁꯤꯔ ꯇꯌꯥꯏ? ꯌꯥꯔꯣꯏꯍꯦ ꯅꯪꯁꯨ ꯅꯍꯥꯟꯃꯨꯛꯀꯤꯗꯨ ꯀꯤꯗ꯭ꯔꯣ? ꯑꯩꯗꯤ ꯌꯥꯝ ꯍꯩꯅꯗꯦ꯫ ꯊꯔꯣꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯏꯆꯥꯁꯥ ꯇꯣꯛꯑꯣ ꯅꯈꯣꯏ ꯃꯤ ꯐꯨꯕ ꯐꯨꯗꯕꯒꯤ ꯋꯥꯗꯣ ꯇꯣꯛꯑꯣ ꯌꯦꯡꯉꯣꯏ ꯅꯆꯜꯁꯦ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤ ꯑꯗꯨꯒ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒ ꯑꯣꯟꯁꯤꯟꯅꯕ ꯏꯃꯥ ꯄꯥꯝꯗꯦ꯫ ꯃꯥꯒꯤ ꯑꯃꯨꯛ ꯂꯥꯎꯈꯠꯂꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯣ ꯏꯃꯥ ꯑꯔꯨꯝ ꯂꯥꯏꯍꯧ ꯍꯧꯔꯛꯀꯦ ꯇꯧꯏꯀꯣ꯫ ꯃꯃꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯃꯌꯥꯝ ꯑꯗꯣ ꯇꯤꯡꯉꯛ ꯌꯦꯡꯅꯔꯛꯏ꯫ ꯏꯕꯣꯍꯜꯗꯨ ꯃꯈꯣꯏ ꯃꯌꯥꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯌꯨꯝ ꯑꯁꯤꯗ ꯃꯄꯥ ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥ? ꯏꯃꯨꯡ ꯑꯁꯤ ꯊꯛ ꯈꯥ ꯅꯥꯏꯅ ꯆꯠꯁꯤꯀꯣ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯀꯣꯛꯅꯤ꯫ ꯌꯨꯝ ꯑꯁꯤꯒꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯀꯣꯛꯅꯤ꯫ ꯑꯩꯅ ꯍꯥꯏꯕ ꯄꯨꯝꯕ ꯇꯧꯒꯗꯕꯅꯤ꯫ ꯑꯩ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯆꯠꯂꯦ꯫ ꯅꯨꯖꯥꯗꯨ ꯃꯃꯣꯟ ꯅꯣꯛꯆꯔꯛꯏ꯫ ꯊꯔꯣꯗꯨ ꯋꯥꯈꯜ ꯈꯟꯊꯔꯛꯏ꯫ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯃꯁꯨ ꯅꯠꯇꯦ꯫ ꯏꯕꯣꯍꯜꯗ ꯂꯩꯔꯛꯄꯗꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯅ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯋꯥꯔꯝꯕ ꯃꯥꯅ ꯈꯪꯅꯨꯡ ꯅꯨꯡꯉꯥꯏꯔꯛꯄ ꯑꯁꯤꯗ ꯊꯔꯣ ꯃꯥꯒꯤ ꯋꯥꯈꯜꯗ ꯑꯆꯥꯋꯔꯝ ꯃꯥꯒꯤ ꯍꯥꯟꯅ ꯑꯋꯥꯕ ꯃꯁꯛꯁꯤꯡ ꯑꯗꯨ ꯀꯥꯎꯊꯣꯛꯈꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅꯁꯨ ꯂꯩꯇ ꯂꯥꯏꯔꯁꯤꯡꯕꯨ ꯃꯥꯅ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯂꯩꯈꯤꯕꯅꯤ꯫ ꯃꯆꯥꯁꯤꯡꯁꯨ ꯑꯗꯨ ꯃꯉꯥꯏ ꯑꯋꯥꯕ ꯃꯆꯦꯠ ꯑꯃꯠꯇ ꯈꯪꯂꯛꯇꯕꯒꯤ ꯃꯇꯤꯛ ꯃꯤ ꯑꯃꯠꯇ ꯎꯁꯤꯠꯇꯦ꯫ ꯏꯕꯣꯍꯜ ꯃꯁꯤ ꯄꯨꯝꯕ ꯈꯪꯂꯝꯃꯤ꯫ ꯈꯪꯂꯕꯁꯨ ꯇꯨꯃꯤꯟꯅ ꯂꯩꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯃꯆꯥ ꯅꯤꯡꯉꯣꯜꯒꯤ ꯋꯥꯐꯝ ꯂꯥꯛꯄꯗ ꯏꯕꯣꯍꯜꯗꯨ ꯋꯥ ꯉꯥꯡꯂꯛꯂꯤ꯫ ꯃꯈꯣꯏ ꯄꯨꯝꯕꯅꯁꯨ ꯃꯆꯜꯒꯤꯗꯃꯛꯇ ꯈꯜꯂꯛꯄꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯤ꯫ ꯍꯌꯦꯡ ꯃꯤꯒꯤ ꯏꯃꯨꯡꯗ ꯂꯩꯈꯤꯒꯗꯕ ꯃꯆꯟꯒꯤ ꯈꯟꯕꯗ ꯑꯐꯕ ꯅꯨꯄꯥ ꯄꯥꯝꯂꯛꯂꯤ꯫ ꯂꯥꯏꯔ ꯏꯅꯥ ꯈꯨꯟꯕ ꯈꯥꯏꯔꯛꯇ꯭ꯔꯦ꯫ ꯏꯕꯣꯍꯜꯅ ꯅꯤꯡꯊꯤꯖꯅ ꯐꯖꯅ ꯍꯥꯏꯔꯔꯦ ꯃꯆꯥ ꯅꯤꯡꯉꯣꯜꯒꯤ ꯋꯥꯐꯝ ꯑꯗꯨ ꯂꯩꯃꯇꯣꯟꯗ꯫ ꯂꯩꯃꯇꯣꯟꯁꯨ ꯍꯔꯥꯎ ꯌꯥꯔꯛꯂꯝꯃꯤ꯫ ꯍꯥꯟꯅ ꯁꯥꯎꯅꯈꯤꯕ ꯅꯨꯡꯉꯥꯏꯅꯈꯤꯗꯕ ꯂꯩꯈ꯭ꯔꯕꯁꯨ ꯃꯆꯥ ꯊꯥꯖ ꯌꯣꯟꯖꯕꯒꯤ ꯉꯥꯏ ꯁꯦꯟꯒꯤ ꯃꯇꯥꯡꯗ ꯏꯃꯨꯡ ꯑꯅꯤ ꯑꯗꯣ ꯍꯔꯥꯎ ꯂꯣꯏꯅꯔꯛꯂꯝꯃꯤ꯫
ꯅꯨꯖꯥ ꯑꯃꯗꯤ ꯆꯥꯎꯔꯦꯜꯕꯨ ꯃꯌꯥꯝ ꯈꯪꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯊꯔꯣ ꯑꯆꯝꯕ ꯄꯨꯟꯁꯤ ꯃꯍꯤꯡꯗ ꯆꯥꯎ ꯑꯔꯝꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯇꯨꯅ ꯅꯨꯡꯉꯥꯏꯅ ꯃꯈꯣꯏ ꯄꯨꯝꯕ ꯄꯥꯟꯈꯤꯔꯝꯃꯤ꯫